ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯉꯥ ꯊꯥꯒꯤꯗꯤ ꯊꯥꯃꯩ, ꯏꯉꯦꯜ ꯊꯥꯒꯤꯅ ꯊꯥꯖꯤꯟ, ꯅꯣꯡꯃꯗꯣꯜ ꯏꯔꯤꯛ ꯈꯤꯛꯂꯛꯄ, ꯃꯍꯧꯁꯥ ꯀꯧꯕꯤ ꯏꯃꯥꯅ ꯁꯪꯂꯦꯟ ꯐꯤꯖꯣꯜ ꯍꯣꯡꯂꯛꯄ, ꯍꯥꯅꯧꯅ ꯃꯊꯣꯠ ꯀꯥꯔꯛꯄ, ꯐꯧꯅ ꯏꯊꯛ ꯍꯧꯔꯛꯄ, ꯌꯥꯡꯒꯪꯂꯕꯤ ꯇꯨꯔꯦꯜꯁꯨ ꯏꯃꯥꯏꯁꯣꯅ ꯆꯦꯜꯂꯤ, ꯎꯊꯨꯝ ꯀꯧꯕꯤ ꯁꯦꯛꯂꯥꯅ ꯇꯨꯝ ꯇꯨꯝ ꯍꯥꯏꯅ ꯈꯣꯡꯂꯛꯄ, ꯊꯔꯣ ꯊꯝꯕꯥꯜ ꯀꯌꯥꯅ ꯂꯩꯁꯥ ꯇꯝꯖꯕ ꯃꯇꯝ, ꯍꯩꯔꯥꯡ ꯃꯁꯤꯡ ꯑꯌꯥꯝꯕ ꯍꯩꯃꯨꯟ ꯆꯨꯝꯅ ꯊꯥ, ꯄꯥꯈꯪ ꯂꯩꯁꯥ ꯀꯌꯥꯅ ꯄꯥꯠꯇ ꯍꯤꯕꯨ ꯇꯣꯡꯗꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯇꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯕ ꯎꯕꯗ ꯅꯥꯏꯇꯣꯝ ꯇꯥꯔ ꯊꯃꯣꯏ ꯃꯥꯒꯤꯗꯤ ꯅꯣꯡꯂꯤꯛꯇ ꯃꯩꯁꯥ ꯂꯥꯡꯖꯕꯅꯤ꯫ ꯇꯥꯏꯅꯔꯨꯅꯤ ꯀꯅꯥꯗ ꯇꯥꯏꯅꯐꯝ ꯂꯩꯇ ꯑꯍꯥꯡꯕ ꯊꯃꯣꯏꯅꯤ, ꯑꯃꯨꯛꯇꯪ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯁꯛꯍꯦꯟ ꯁꯅꯥ꯫ ꯍꯤꯔꯨꯕꯥꯛ ꯊꯛꯇ ꯐꯝꯅ ꯐꯝꯅ ꯊꯥꯡꯖꯤꯡ ꯀꯌꯥ ꯑꯗꯨ ꯃꯈꯨꯠꯅ ꯂꯥꯝ ꯂꯥꯝꯗꯨꯅ ꯍꯦꯛꯂꯤ, ꯇꯣꯟꯗꯣꯟ ꯃꯁꯨ ꯇꯥꯍꯥ ꯇꯥꯍꯥ ꯃꯈꯨꯠ ꯀꯥꯇꯨ ꯊꯤꯟꯗꯨꯅ ꯁꯛꯍꯦꯟ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯌꯥꯝꯕ ꯌꯦꯡꯉꯨꯗꯣ, ꯄꯥꯠꯀꯤ ꯑꯋꯥꯡ ꯊꯪꯃꯔꯣꯝꯁꯤꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯒ ꯍꯤ ꯇꯣꯡ ꯇꯣꯡꯗꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯏꯁꯦ꯫ ꯑꯁ ꯌꯦꯡꯕꯗ ꯏꯁꯥꯁꯦ ꯅꯣꯛꯃꯤ ꯇꯧꯔꯛꯏꯕ ꯑꯩꯁꯦ꯫ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯀꯣ ꯃꯈꯣꯏꯁꯦ, ꯑꯗꯨꯕꯨꯗꯤ ꯀꯜꯂꯛꯄꯤꯗꯦꯗ ꯀꯩꯁꯨ꯫ ꯑꯩꯁꯨ ꯍꯌꯦꯡ ꯆꯠꯇꯣꯏ ꯂꯩꯔꯤꯁꯤꯕꯣ꯫ ꯍꯦꯃ ꯀꯩꯅꯣ ꯏꯌꯥꯝꯕ ꯈꯨꯝꯗ꯭ꯔꯤꯗꯨꯕ? ꯃꯤꯅ ꯑꯩꯁꯦ ꯀꯩꯝꯇꯒ ꯇꯥꯁꯤꯟꯅꯗꯦ꯫ ꯅꯨꯆꯥ ꯃꯌꯥꯝꯁꯤ ꯎꯕꯗ ꯏꯌꯥꯝꯕꯁꯨ ꯊꯃꯣꯏꯗ ꯁ꯭ꯋꯥꯏ ꯂꯥꯎꯕꯒ ꯐꯥꯎꯔꯕ? ꯁꯛꯍꯦꯟ ꯁꯅꯥ ꯃꯥꯁꯨ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ, ꯇꯣꯟꯗꯣꯟꯕ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯏꯅꯦ, ꯈꯨꯝꯅꯕ ꯇꯥꯟꯖꯥꯗꯨꯗꯤ ꯄꯤꯌꯨꯗꯅ ꯅꯪꯁꯨ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯏꯌꯥꯝꯕ ꯐꯖꯗ꯭ꯔꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯦ? ꯐꯖꯩ, ꯂꯩꯁꯥꯕꯤꯅꯕꯨ ꯊꯤꯌꯦ ꯍꯥꯏꯕ꯭ꯔꯣ? ꯏꯟꯈꯠꯂꯛꯄ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯐꯖꯩ, ꯌꯣꯡ ꯐꯥꯎꯕꯗ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯤ ꯐꯖꯩ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯑꯩꯁꯨ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯐꯖꯔꯝꯒꯅꯤꯀꯣ? ꯍꯣꯏꯗ ꯑꯩꯕꯨꯗꯤ ꯐꯖꯕꯅꯤ, ꯂꯩꯁꯥꯕꯤ ꯌꯥꯝꯃꯦꯕ ꯑꯩꯉꯣꯟꯗ ꯐꯥꯎ ꯉꯥꯎꯐꯦꯠ ꯇꯧꯔꯛꯏꯁꯦ꯫ ꯇꯣꯟꯗꯣꯟꯕ ꯑꯣꯟꯊꯣꯛꯏꯗ ꯅꯪꯁꯦ꯫ ꯍꯣꯏ ꯐꯖꯩ, ꯅꯪꯁꯨ ꯌꯦꯡꯕ ꯉꯝꯗꯕꯃꯈꯩ ꯐꯖꯩ꯫ ꯑꯗꯨꯅꯦꯕ, ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯈꯨꯊꯥꯒꯠꯇꯣ ꯁꯤꯠꯇꯕ ꯃꯥꯟꯕꯗꯤ ꯌꯥꯎꯏꯀꯣ? ꯏꯌꯥꯝꯕꯗꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯣ? ꯐꯖꯐꯝ ꯑꯃ ꯏꯋꯥꯠ ꯋꯥꯠꯄꯒꯨꯝ ꯇꯧꯔꯤ, ꯀꯣꯛꯇꯁꯨ ꯁꯝꯇꯣ ꯊꯣꯡ ꯂꯤꯛꯅ ꯍꯧꯔꯦ ꯇꯧꯔꯤꯕ, ꯂꯋꯥꯏ ꯂꯨꯇꯣꯟꯒꯤ ꯁꯝꯗꯣ ꯂꯣꯏꯅ ꯍꯟꯖꯤꯜꯂꯦ꯫ ꯅꯠꯇꯦ, ꯏꯌꯥꯝꯕꯒꯤ ꯆꯍꯤꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯁꯤꯟꯈ꯭ꯔꯕꯒꯦ? ꯑꯩꯒꯤꯗꯤ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯀꯩꯅꯣ ꯇꯣꯟꯗꯣꯟꯕ, ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝ ꯍꯥꯏꯗꯣ ꯑꯣꯏꯔꯤꯅꯦ ꯏꯌꯥꯝꯕꯗꯤ꯫ ꯑꯁ ꯑꯗꯨꯗꯤ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯁꯦ ꯄꯥꯝꯗꯦ ꯑꯩꯗꯤ, ꯋꯥꯈꯜ ꯈꯟꯖꯤꯟꯕ ꯃꯤꯒꯤ ꯑꯣꯏꯕ ꯇꯥꯏ ꯁꯝ ꯀꯦꯜꯂꯤꯗꯨ ꯏꯌꯥꯝꯕꯒꯤ꯫ ꯇꯣꯟꯗꯣꯟꯕ ꯃꯇꯝꯅ ꯄꯨꯔꯛꯄ ꯆꯍꯤꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯕꯒꯤꯕꯣ? ꯅꯪꯁꯨ ꯀꯨꯏꯔꯔꯣꯏ ꯑꯩꯗꯧ ꯇꯧꯔꯅꯤ ꯁꯣꯏꯗꯅ꯫ ꯑꯆꯥ, ꯑꯗꯨꯗꯤ ꯑꯩ ꯅꯨꯄꯤ ꯊꯤꯖꯤꯜꯍꯧꯗꯕ ꯌꯥꯗ꯭ꯔꯦ, ꯍꯌꯦꯡꯋꯥꯏ ꯀꯣꯛ ꯇꯥꯡꯂ ꯃꯇꯝꯗꯨꯗꯗꯤ ꯅꯨꯄꯤ ꯑꯃꯇꯅ ꯑꯩꯕꯨ ꯄꯥꯝꯕꯤꯔꯣꯏꯕ, ꯏꯌꯥꯝꯕꯗꯣ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯇꯣꯟꯗꯣꯟꯕ ꯅꯪꯒꯤ ꯁꯥꯟꯅꯔꯤꯗꯣ ꯃꯃꯤꯠꯁꯨ ꯌꯥꯝ ꯉꯥꯎꯕꯅꯤꯀꯣ, ꯆꯦꯛꯁꯤꯟꯖꯧ꯫ ꯄꯥꯝꯕꯨ ꯄꯥꯝꯖꯔꯕ, ꯊꯃꯣꯏꯅꯕꯨ ꯈꯣꯏꯗꯥꯔꯕ, ꯃꯇꯝ ꯆꯥꯔꯤꯉꯩ ꯀꯣꯛ ꯄꯨꯁꯤꯜꯂꯨ ꯅꯌꯨꯝꯗ꯫ ꯏꯁ ꯑꯗꯨꯏꯗꯤ ꯏꯌꯥꯝꯕ ꯑꯩꯕꯨ ꯍꯌꯦꯡꯇ ꯆꯦꯟꯁꯤꯜꯂꯁꯤꯔ ꯈꯪꯗ꯭ꯔꯦꯗ꯫ ꯍꯌꯦꯡꯁꯦ ꯁꯅꯥꯔꯩ ꯑꯩꯈꯣꯏꯅꯤ ꯀꯤꯍꯣꯝ ꯆꯥꯕ ꯆꯠꯃꯤꯟꯅꯁꯦ ꯊꯥꯅꯈꯤꯕꯅꯦꯕ, ꯑꯗꯣ ꯃꯥ ꯊꯣꯔꯛꯄꯗꯨꯗ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯒꯦꯗꯣ꯫ ꯃꯗꯨꯃꯛꯁꯨ ꯇꯥꯍꯃꯜꯂꯤ, ꯇꯞꯅ ꯏꯪꯅ ꯋꯥꯈꯜ ꯈꯟꯈꯣ꯫ ꯍꯥꯊꯨ ꯇꯧꯕ ꯊꯕꯛꯁꯦ ꯏꯁꯨ ꯇꯥꯗꯕꯅꯤ, ꯑꯥꯔꯊ ꯊꯣꯛꯇꯕꯅꯤ꯫ ꯆꯦꯟꯒꯦ ꯍꯥꯏꯔꯁꯨ ꯍꯌꯦꯡ ꯅꯠꯇꯕ ꯅꯨꯃꯤꯠ ꯊꯥ ꯑꯐꯕ ꯑꯃ ꯌꯦꯡꯉ ꯆꯦꯜꯂꯨ꯫ ꯏꯉꯦꯜ ꯊꯥꯗ ꯆꯦꯟꯕꯁꯦ ꯍꯌꯦꯡ ꯌꯨꯝꯕꯥꯟ ꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯌꯨꯝꯗꯣ ꯀꯥꯡ ꯈꯣꯡꯆꯥꯏ ꯀꯥꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯍꯣꯏ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯑꯩ ꯊꯋꯥꯟ ꯄꯥꯟꯈꯠꯂꯛꯄꯗ ꯑꯣꯏꯅ ꯆꯦꯜꯂꯒꯦ, ꯑꯗꯨꯒ ꯏꯌꯥꯡꯀꯩꯗ ꯂꯨꯍꯣꯡꯊꯣꯛꯄ ꯌꯥꯔꯦ꯫ ꯑꯁ ꯀꯩꯅꯣ ꯑꯩꯕꯨ ꯅꯨꯄꯤꯒ ꯊꯤꯗꯣꯔꯕ ꯇꯧꯔꯤꯁꯤꯕꯣ? ꯏꯆꯥꯒꯁꯤ ꯀꯩꯅꯣ ꯇꯨꯒ ꯆꯨꯡꯉꯤꯃꯤ꯫ ꯌꯥꯔꯦ ꯇꯣꯟꯗꯣꯟꯕ ꯋꯥꯊꯤꯗꯣ, ꯅꯪꯕꯨ ꯊꯥꯡꯖꯤꯡ ꯍꯦꯛꯄ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯍꯦꯛꯑꯣ ꯊꯥꯡꯖꯤꯡꯗꯣ꯫ ꯅꯣꯏ ꯏꯃꯥꯅ ꯅꯪꯕꯨ ꯍꯜꯂꯛꯄ ꯆꯦꯞꯊ ꯌꯦꯡꯕꯗ ꯃꯉꯛꯀꯗꯣ ꯂꯣꯏ ꯈꯣꯏꯔꯝꯃꯅꯤ꯫ ꯏꯌꯥꯝꯕ ꯊꯥꯡꯖꯤꯡ ꯌꯥꯝ ꯍꯦꯛꯅꯤꯡꯂꯨꯕꯩ ꯋꯥ ꯅꯠꯇꯦꯗ, ꯍꯌꯦꯡ ꯑꯩꯈꯣꯏ ꯁꯅꯥꯔꯩꯗ ꯄꯤꯅꯕ ꯊꯔꯣ ꯑꯉꯥꯡꯕ ꯁꯨꯝ ꯍꯦꯛꯄꯤꯒꯦ ꯇꯧꯕꯅꯤ꯫ ꯃꯦꯂꯩ ꯂꯩꯁꯅꯥꯗ ꯃꯥꯟꯖꯅ ꯂꯩꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛꯄꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯁꯅꯥꯔꯩꯗ ꯊꯔꯣ ꯄꯤꯒꯦ ꯇꯧꯕ꯫ ꯇꯣꯟꯗꯣꯟꯕ ꯊꯔꯣ ꯄꯤꯒꯅꯨ ꯇꯧꯍꯩꯗꯦ, ꯊꯨꯡꯅꯗꯦ ꯍꯥꯏꯅꯕꯅꯤ꯫ ꯃꯥꯟꯖꯗꯣ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯈꯤꯗꯕꯅꯤ ꯊꯔꯣ ꯄꯤꯔꯨꯕꯒꯤ ꯂꯩꯁꯅꯥꯗ, ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯅꯝꯁꯨ ꯅꯨꯡꯁꯤꯕ ꯊꯝꯕꯥꯜ ꯑꯉꯧꯕꯁꯦ ꯁꯤ ꯑꯣꯏꯅ ꯄꯤꯌꯨ꯫ ꯃꯁꯤꯡꯒꯗꯣ 10 ꯁꯨꯍꯜꯂꯨ, ꯑꯅꯤ ꯊꯤꯕꯗ
ꯆꯪ ꯇꯥꯅꯕ ꯍꯣꯏꯅꯦ ꯏꯌꯥꯝꯕ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯃꯥꯟꯖꯗꯣ ꯂꯩꯁꯅꯥ ꯐꯪꯈꯤꯗꯦ ꯍꯥꯏꯗꯤ ꯋꯥꯔꯤ ꯍꯧꯔꯛꯄꯗ ꯊꯔꯣ ꯄꯤꯔꯨꯕꯩ ꯑꯣꯏꯔꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯅꯥꯔꯩꯒ ꯊꯨꯡꯅꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯏꯌꯥꯝꯕꯅ ꯍꯥꯏꯕ ꯊꯝꯕꯥꯜ ꯑꯉꯧꯕꯁꯦ ꯁꯤ ꯑꯣꯏꯅ ꯄꯤꯔꯒꯦ ꯊꯝꯅꯥꯗꯨꯅ ꯅꯤꯡꯊꯤꯅ ꯌꯣꯝꯁꯤꯜꯂꯨ ꯑꯗꯨꯒ ꯊꯝꯆꯦꯠ ꯑꯃꯅꯤꯒꯁꯨ ꯍꯥꯞꯆꯤꯟꯀꯣ ꯄꯪ ꯑꯧ ꯍꯣꯏ ꯏꯌꯥꯝꯕ ꯍꯥꯎꯒꯦ ꯑꯗꯣ ꯊꯥꯡꯖꯤꯡꯁꯤꯁꯨ ꯑꯃꯅꯤ ꯊꯦꯠꯁꯤꯔꯣ ꯃꯌꯨꯝꯗ ꯏꯔꯣꯜꯂꯒ ꯆꯥꯖꯔꯨꯅꯕ ꯇꯣꯟꯗꯣꯟ ꯅꯪ ꯁꯤꯗꯤ ꯅꯨꯄꯤꯗ ꯂꯩꯕꯤꯕꯗꯕꯨ ꯊꯥꯡꯖꯤꯡ ꯀꯅꯥꯅ ꯍꯥꯞꯅꯒꯦ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯇꯤꯡꯈꯪꯗꯨꯅ ꯊꯤꯟꯗꯠꯇꯅꯕ ꯂꯣꯏꯅ ꯁꯂꯥꯛ ꯁꯥꯕ ꯇꯥꯏꯅꯤꯕꯣ ꯀꯔꯤꯅꯣ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯤ ꯅꯪ ꯑꯃ ꯑꯗꯨꯗꯤ ꯑꯩꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗꯦꯗ ꯏꯌꯥꯝꯕ ꯐꯔꯦ ꯊꯥꯡꯖꯤꯡ ꯍꯥꯞꯂꯔꯣꯏ ꯑꯗꯣ ꯁꯦ ꯏꯌꯥꯝꯕꯅ ꯍꯤ ꯁꯨꯍꯟꯕꯤꯔꯦ ꯊꯥꯡꯖꯤꯡꯁꯦ ꯆꯥꯅꯤꯡꯉꯦ ꯍꯥꯏꯈꯤꯕꯗꯥꯏꯅꯦ 3-4ꯁꯦ ꯌꯨꯝꯗ ꯄꯨꯕꯤꯈ꯭ꯔꯣ ꯌꯥꯔꯦ ꯇꯣꯟꯗꯣꯟꯕ ꯅꯪꯒꯤ ꯑꯗꯨꯝ ꯊꯝꯖꯤꯟꯖꯔꯣ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯋꯥꯊꯤ ꯉꯥꯡꯂꯤꯉꯩ ꯂꯩꯁꯥꯕꯤ ꯌꯦꯡꯂꯤꯉꯩ ꯑꯩꯅ ꯊꯥꯡꯖꯤꯡ ꯑꯆꯧꯕ ꯃꯌꯥꯝ ꯍꯦꯛꯏꯁꯦ ꯅꯪꯗꯤ ꯎꯔꯝꯃꯔꯣꯏ ꯇꯨ ꯎꯔꯕ꯭ꯔꯥ ꯑꯩꯒꯤ ꯊꯥꯡꯖꯤꯡꯁꯤꯡꯁꯦ ꯁꯤ ꯑꯣꯏꯅ ꯆꯥꯎꯔꯒꯦ ꯑꯩꯗꯤ ꯅꯪꯒꯤ ꯊꯥꯡꯖꯤꯡ ꯍꯩꯔꯣꯟꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯇꯨꯞꯄ ꯅꯨꯡꯉꯥꯏꯇꯦ ꯑꯌꯥ ꯏꯌꯥꯝꯕꯗꯤ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯊꯥꯡꯖꯤꯡ ꯇꯞꯅ ꯍꯦꯛꯑꯝꯃꯤꯅ ꯏꯌꯥꯝꯕ ꯑꯗꯨꯒꯤ ꯊꯥꯡꯖꯤꯡ ꯑꯆꯧꯕꯗꯣ ꯑꯩꯒꯤꯁꯨ ꯈꯤꯇ ꯄꯤꯕꯤꯌꯨ ꯏꯃꯥꯅ ꯑꯩꯒꯤ ꯊꯥꯡꯖꯤꯡꯁꯤ ꯁꯦꯟꯗ꯭ꯔꯥꯡꯃꯨꯛꯇ ꯆꯥꯎꯏꯅ ꯁꯣꯏ ꯆꯩꯔꯅꯤꯕ ꯄꯤꯅꯤ ꯅꯪ ꯁꯤꯁꯦ 5ꯁꯤꯗꯪ ꯄꯨꯈ꯭ꯔꯣ 2ꯁꯤꯃꯗꯤ ꯑꯩ ꯄꯨꯔꯒꯦ ꯌꯥꯔꯦꯀꯣ ꯑꯧ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯏꯃꯥꯅ ꯆꯩꯔꯔꯣꯏ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯀꯥꯔꯁꯤꯔꯝ ꯅꯨꯃꯤꯠꯁꯨ ꯃꯌꯨꯝ ꯆꯪꯈꯤꯗꯧꯔꯦ ꯍꯣꯏ ꯀꯥꯔꯁꯤ ꯍꯥꯏꯗꯨꯅ ꯄꯥꯠꯇꯒꯤ ꯀꯥꯔꯛꯂꯝꯃꯤ ꯌꯣꯏ ꯃꯌꯥꯏ ꯃꯁꯦꯛ ꯁꯦꯝꯂꯛꯄ ꯇꯝꯌꯥ ꯀꯣꯔꯤ ꯆꯦꯜꯂꯛꯄ ꯃꯥꯂꯪꯅ ꯏꯄꯣꯝ ꯅꯥꯏꯔꯛꯄ ꯈꯥꯂꯩ ꯂꯧꯀꯣꯜ ꯂꯧꯔꯤꯗ ꯐꯧꯅꯥꯅ ꯖꯒꯣꯏ ꯁꯥꯔꯛꯂꯤ ꯈꯨꯃꯟ ꯃꯇꯝ ꯌꯧꯔꯛꯂꯤ ꯅꯤꯡꯊꯤꯔ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝ ꯇꯨꯡꯑꯣꯏꯅ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯁꯥꯡꯕ ꯇꯦꯟꯁꯤꯟꯅꯕ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ ꯇꯣꯟꯗꯣꯟꯕ ꯁꯛꯍꯦꯟꯁꯅ ꯏꯌꯥꯝꯕ ꯊꯔꯣꯏ ꯀꯥꯡꯉꯧꯗꯣ ꯑꯃꯨꯛꯇꯪ ꯆꯥꯅꯤꯡꯉꯤ ꯑꯩꯗꯤ ꯁꯣꯏꯕꯨꯝ ꯈꯔ ꯈꯖꯤꯛ ꯍꯥꯞꯆꯤꯜꯂꯒ ꯉꯧꯔꯗꯤ ꯍꯥꯎꯔꯗꯧꯅꯤꯀꯣ ꯇꯣꯟꯗꯣꯟꯕ ꯑꯗꯨꯗꯤ ꯍꯥꯎꯔꯣꯏꯗꯕꯒꯤ ꯋꯥ ꯂꯩꯇꯦ ꯑꯩꯁꯨ ꯌꯦꯟꯗꯪ ꯏꯔꯣꯟꯕꯗꯣ ꯑꯃꯨꯛꯇꯪ ꯆꯥꯒꯦ ꯈꯜꯂꯤꯕꯅꯤ ꯀꯣꯡꯒ꯭ꯔꯦꯡ ꯑꯇꯥꯎꯕ ꯈꯔꯗꯪ ꯈꯨꯠ ꯊꯝꯐꯝꯒ ꯑꯣꯏꯔꯒ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯑꯩꯁꯨ ꯌꯥꯝ ꯆꯥꯅꯤꯡꯉꯤꯗ ꯆꯥꯅꯤꯡꯕꯅ ꯈꯖꯥꯏꯒ ꯍꯔꯥꯎꯏ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗ ꯍꯦꯛꯇ ꯆꯥꯁꯤꯗꯅ ꯁꯥ ꯉꯥ ꯅꯠꯇ꯭ꯔꯁꯨ ꯆꯥꯛ ꯆꯥꯅꯕ ꯌꯥꯏ ꯀꯩꯅꯣ ꯆꯝꯂꯧ ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯂꯥꯡꯂꯒ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯃꯊꯦꯜ ꯈꯔꯗꯣ ꯆꯥꯊꯣꯛꯁꯨ ꯌꯥꯏ ꯀꯩꯗꯧꯖꯔꯨꯅꯦꯒꯦ ꯇꯣꯟꯗꯣꯟꯕ ꯅꯪ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯕꯨ ꯍꯣꯏ ꯆꯥꯁꯤ ꯑꯩꯈꯣꯏꯗꯤ ꯍꯦꯛꯇ ꯆꯥꯁꯤ ꯅꯌꯥꯝꯕꯗꯤ ꯁꯥꯁꯤ ꯀꯌꯥ ꯈꯣꯏꯗꯥꯗꯦ ꯍꯣꯏ ꯆꯥꯗꯦ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯥꯝꯖꯕ ꯏꯟꯁꯥꯡꯗꯤ ꯑꯣꯏꯗꯦꯕ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒꯨꯝꯕ ꯁꯣꯏꯕꯨꯝ ꯊꯣꯡꯕ ꯅꯨꯡꯁꯤꯗꯥꯛ ꯀꯥꯡꯍꯧ ꯀꯥꯡꯁꯣꯏ ꯂꯐꯨ ꯏꯔꯣꯝꯕ ꯁꯤꯡꯖꯨ ꯁꯤꯒꯨꯝꯕꯅ ꯍꯦꯜꯂꯤ ꯑꯩꯗꯤ ꯄꯥꯝꯖꯕ ꯑꯗꯨꯕꯨꯗꯤ ꯏꯌꯥꯝꯕꯅ ꯍꯟꯅꯨꯔꯛꯄꯩ ꯑꯣꯏꯔꯝꯅꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯗꯤ ꯑꯆꯝꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯥꯎ ꯊꯨꯝ ꯌꯥꯝꯗꯕꯤꯁꯦ ꯌꯥꯝ ꯄꯥꯝꯈꯠꯂꯛꯑꯦꯅ ꯍꯥꯏꯕꯅꯤ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯝ ꯇꯥꯏ ꯄꯥꯈꯪ ꯍꯟꯅꯨꯕ ꯍꯥꯏꯗꯨ ꯇꯥꯔꯦ ꯅꯌꯥꯝꯕꯁꯦ ꯑꯗꯣ ꯏꯌꯥꯝꯕ ꯋꯥꯔꯤꯁꯨ ꯋꯥꯔꯤꯅꯤ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯑꯃꯗꯤ ꯊꯤꯖꯤꯟꯕ ꯐꯔꯕꯅꯤꯀꯣ ꯏꯌꯥꯝꯕꯒꯤꯁꯨ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯣ ꯂꯦꯞꯍꯧꯕꯅ ꯐꯠꯇ꯭ꯔꯣ ꯏꯇꯩꯃꯗꯨꯅ ꯃꯕꯨꯛ ꯐꯃꯟꯕꯒꯤ ꯐꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯗꯨ ꯑꯣꯏꯔꯝꯃꯗꯤ ꯈꯨ ꯀꯥꯝꯕꯗ ꯏꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕꯒ ꯉꯝꯃꯣꯏ ꯇꯣꯟꯗꯣꯟꯕ ꯅꯌꯥꯝꯕꯁꯨ ꯈꯜꯂꯤꯕꯅꯤ ꯋꯥꯈꯜ ꯑꯗꯨꯗ ꯊꯃꯣꯏꯁꯦ ꯄꯤꯛꯁꯤꯟꯗꯨꯅ ꯁꯨꯝ ꯂꯩꯔꯝꯃꯤ ꯈꯪꯗꯦꯗ ꯄꯥꯈꯪ ꯍꯟꯅꯨꯕꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅ ꯑꯣꯏꯕꯤꯗꯣꯏꯅꯣ ꯏꯌꯥꯝꯕ ꯅꯅꯥꯎꯅ ꯃꯁꯤ ꯍꯧꯗꯣꯔꯤ ꯍꯥꯏꯅꯗꯤ ꯋꯥꯔꯧꯕꯤꯅꯣ ꯑꯗꯨꯕꯨ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯕꯤ ꯏꯆꯦ ꯊꯥꯕꯂꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯂꯨꯞꯇꯨꯅ ꯂꯩꯔꯕꯗꯤ ꯄꯨꯟꯁꯤꯗꯣ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯄꯒꯨꯝ ꯊꯣꯛꯂꯅꯤ ꯀꯥꯎꯊꯣꯛꯄꯁꯨ ꯈꯖꯤꯛ ꯇꯝꯕꯅ ꯐꯔꯣꯏꯗ꯭ꯔꯅꯦ ꯊꯥꯕꯂꯩ ꯅꯆꯦ ꯊꯥꯕꯂꯩꯗꯣ ꯇꯣꯟꯗꯣꯟꯕ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯩꯕꯨ ꯉꯥꯏꯔꯝꯂꯕꯗꯤ ꯉꯥꯏꯍꯥꯛ ꯉꯁꯤ ꯍꯤꯡꯂꯝꯕꯁꯨ ꯌꯥꯕꯅꯤ ꯑꯩꯅ ꯈꯖꯤꯛ ꯊꯦꯡꯊꯈꯤꯕꯅ ꯅꯨꯡꯁꯤꯅ ꯉꯁꯤꯗꯤ ꯇꯥꯝꯈ꯭ꯔꯦ ꯑꯩ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯀꯥꯎꯕꯁꯨ ꯉꯝꯗ꯭ꯔꯦ ꯉꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯥꯎꯊꯣꯛꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤꯅꯦ ꯑꯗꯨꯕꯨ ꯀꯥꯏꯔꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯆꯣꯏꯔꯣꯜ ꯇꯥꯅꯤꯡꯒꯗꯧꯕꯁꯤꯕꯨ ꯀꯅꯥꯅꯣ ꯎꯠ ꯑꯣꯟꯈ꯭ꯔꯕ ꯊꯃꯣꯏꯁꯤꯕꯨ ꯀꯅꯥꯅ ꯑꯃꯨꯛ ꯅꯨꯡꯁꯤꯕꯒꯤꯅꯤ ꯇꯣꯟꯗꯣꯟ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏꯕꯨ ꯀꯅꯥꯅ ꯑꯣꯏꯅꯤꯡꯒꯅꯤ ꯍꯥꯏꯕꯒꯦ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏꯗꯣ ꯁꯣꯛꯄ ꯍꯦꯟꯖꯤꯟꯃꯟꯈ꯭ꯔꯦ ꯅꯨꯡꯗꯝ ꯃꯃꯥꯒꯤ ꯀꯨꯝꯍꯩꯅꯤ ꯈꯔꯁꯨ ꯈꯟꯗꯣꯛꯄꯤꯔꯨ ꯏꯌꯥꯝꯕ ꯀꯔꯤꯒꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯑꯣꯏꯖꯔꯨꯅꯤ ꯍꯥꯏꯕꯒꯦ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗꯤ ꯃꯄꯨ ꯃꯥꯅ ꯏꯌꯥꯝꯕꯒꯤꯅꯤ ꯍꯥꯏꯅ ꯁꯣꯏꯅ ꯊꯝꯂꯝꯒꯅꯤ ꯀꯨꯝꯍꯩꯁꯦ ꯅꯨꯡꯗꯝ ꯃꯃꯥꯒꯤ ꯀꯨꯝꯍꯩ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯄꯨꯕꯤꯔꯤꯕ ꯍꯪꯅꯤꯡꯉꯤ ꯋꯥꯍꯪ 100,000 ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯄꯅꯣ ꯑꯩꯒꯤ ꯔꯥꯁꯨ ꯈꯪꯅꯤꯡꯉꯤ ꯏꯌꯥꯝꯕ ꯇꯣꯛꯑꯁꯤ ꯏꯌꯥꯝꯕꯒꯤ ꯋꯥꯍꯟꯊꯣꯛ ꯆꯦꯟꯕ ꯋꯥꯍꯩ ꯃꯌꯥꯝ ꯇꯥꯔꯒ ꯑꯩꯒꯤ ꯅꯨꯄꯤꯗꯨꯁꯨ ꯀꯥꯏꯅꯒꯗ꯭ꯔꯥ ꯑꯩ ꯁꯨꯝ ꯀꯤꯁꯤꯜꯂꯤ
ꯇꯣꯁꯤ ꯀꯤꯔꯨꯅꯨꯗ ꯅꯌꯥꯝꯕꯅ ꯕꯣꯔ ꯄꯤꯕꯤꯒꯦ ꯅꯪꯉꯣꯟꯗꯗꯤ ꯊꯣꯛꯇꯕ ꯑꯣꯏꯖꯔꯣ ꯑꯧ ꯑꯣꯏꯖꯔꯒꯦ ꯑꯩ ꯊꯥꯕꯜꯗ ꯃꯩꯁꯥ ꯂꯥꯡꯕꯒ ꯄꯥꯝꯖꯗꯦ ꯅꯣꯛ ꯅꯣꯛꯇꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯌꯦꯡꯖꯒꯦ ꯊꯥꯕꯜ ꯃꯉꯥꯜꯗꯣ ꯍꯥꯏꯗꯨꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯁꯅꯥꯔꯩꯅ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯑꯅꯤꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯕꯨ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯇꯣꯟꯗꯣꯟꯕꯁꯨ ꯁꯅꯥꯔꯩꯕꯨ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯖꯩ ꯍꯦꯃꯥ ꯌꯦꯝꯕ ꯑꯩꯈꯣꯏ ꯁꯅꯥꯔꯩꯗꯤ ꯑꯥꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯗꯣ ꯁꯅꯥꯔꯩ ꯉꯥꯏꯈꯨꯑꯣ ꯑꯩꯅ ꯄꯥꯠꯇꯒꯤ ꯅꯪꯒꯤ ꯊꯝꯕꯥꯜ ꯃꯌꯥꯝ ꯍꯦꯛꯂꯛꯄꯅꯤ ꯊꯝꯆꯦꯠꯁꯨ ꯌꯥꯎꯔꯦ ꯇꯨ ꯅꯪꯅ ꯄꯥꯝꯖꯕꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯎꯅꯕꯗ ꯄꯤꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯉꯩꯁꯤꯗ ꯑꯁꯨꯝ ꯄꯨꯈ꯭ꯔꯣꯁꯦ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯅꯤꯗꯨ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯁꯅꯥꯔꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯂꯛꯏ ꯑꯦ ꯊꯝꯕꯥꯜ ꯑꯉꯧꯕꯅꯤꯅ ꯁꯤꯗꯤ ꯇꯥꯇꯣꯟ ꯅꯪꯕꯨ ꯁꯤꯕꯨ ꯀꯥꯏꯗꯒꯤ ꯍꯦꯛꯎꯏꯅꯣ ꯌꯥꯝ ꯐꯖꯩꯌꯦ ꯃꯅꯝꯁꯤꯅ ꯏꯪꯂꯤꯕ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯗꯨ ꯍꯦꯛꯊꯣꯛꯏ ꯅꯪꯅ ꯄꯥꯝꯖꯕꯗꯨꯗ ꯃꯤ ꯑꯩꯅ ꯏꯌꯥꯝꯕꯁꯦ ꯍꯤꯒ ꯍꯣꯜꯍꯜꯂꯒ ꯄꯥꯠ ꯃꯌꯥꯏꯗꯒꯤ ꯍꯦꯛꯎꯏꯅꯤ ꯅꯪꯕꯨ ꯄꯥꯝꯖꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯝ ꯄꯥꯝꯖꯔꯦ ꯇꯥꯇꯣꯟ ꯆꯐꯨꯗ ꯏꯁꯤꯡ ꯈꯖꯤꯛ ꯍꯥꯞꯂꯒ ꯌꯣꯛꯂꯒꯦ ꯅꯨꯡꯁꯤꯅ ꯄꯤꯕꯤꯔꯛꯄ ꯇꯥꯇꯣꯟꯒꯤ ꯊꯝꯕꯥꯜꯁꯦ ꯅꯨꯡꯁꯤꯅ ꯊꯝꯖꯤꯟꯖꯔꯒꯦꯀꯣ ꯑꯁ ꯁꯅꯥꯔꯩ ꯊꯃꯣꯏꯒꯁꯤ ꯄꯦꯠꯂꯦꯗ ꯅꯪꯒꯤ ꯊꯥꯒꯠ ꯋꯥꯍꯩꯗꯨ ꯐꯥꯎꯗꯤ ꯁꯦꯠꯇꯠꯂꯤꯌꯦ ꯑꯃꯨꯛꯀ ꯍꯦꯛꯂꯨꯈꯤꯁꯤꯔꯅꯦꯕ ꯄꯦꯟꯗꯤ ꯑꯃꯨꯛꯀ ꯍꯦꯛꯅꯤꯡꯈ꯭ꯔꯦꯗ ꯋꯥꯍꯩꯁꯤꯡꯗꯣ ꯌꯥꯔꯦ ꯇꯥꯇꯣꯟ ꯍꯦꯛꯂꯨꯔꯅꯨ ꯍꯌꯦꯡ ꯑꯩꯈꯣꯏꯅꯤ ꯎꯅꯕꯗ ꯑꯉꯥꯡ ꯃꯆꯨꯒꯤ ꯊꯝꯕꯥꯜ ꯑꯃꯨꯛ ꯍꯦꯛꯂꯁꯤ ꯉꯁꯤꯒꯤꯗꯤ ꯁꯤꯅ ꯌꯥꯔꯅꯤꯕ ꯄꯥꯠꯇ ꯁꯥꯠꯄ ꯊꯝꯕꯥꯜ ꯃꯈꯩ ꯇꯥꯇꯣꯟꯅ ꯁꯅꯥꯔꯩꯗ ꯂꯣꯏꯅ ꯄꯤꯔꯦ ꯍꯥꯏꯅ ꯃꯤꯅ ꯁꯣꯟꯅꯔꯅꯤꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯍꯌꯦꯡꯃꯨꯛ ꯃꯌꯥꯝ ꯍꯦꯛꯄꯤꯔꯒꯦ ꯄꯦꯅꯨꯅꯃꯨꯛ ꯏꯃꯥ ꯏꯄꯦꯝꯃ ꯅꯣꯏꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯈꯪꯎ ꯍꯦꯛ ꯎꯅꯤꯡꯉꯛꯏꯗ ꯑꯁ ꯌꯥꯆꯪꯂꯛꯄꯁꯤꯗ ꯃꯍꯧꯁꯥ ꯏꯃꯥꯒꯤ ꯁꯛꯇꯝꯅꯒ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯕꯅꯤ ꯃꯥꯂꯪꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯛꯄꯅꯤ ꯅꯣꯡꯖꯥꯕꯤꯅ ꯃꯔꯣꯜ ꯑꯃ ꯏꯔꯥꯡ ꯄꯨꯕꯅꯤ ꯆꯤꯡꯌꯥ ꯇꯝꯌꯥꯒꯁꯦ ꯄꯨꯡꯉꯥꯡ ꯍꯦꯛ ꯉꯥꯛꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯅꯇꯧ ꯎꯔꯒ ꯏꯀꯥꯏꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯍꯣ ꯄꯦꯅꯨ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯏꯊꯪ ꯏꯄꯣꯝ ꯍꯧꯔꯦꯗꯀꯣ ꯍꯥꯗ ꯑꯩꯒꯤ ꯂꯣꯏꯌꯨꯝꯕ ꯇꯥ ꯂꯩꯁꯤꯜ ꯅꯪꯕꯨ ꯅꯥꯀꯣꯡ ꯐꯟ ꯅꯪꯕꯨ ꯎꯅꯤꯡꯂꯛꯂꯦ ꯅꯁꯥꯅꯧ ꯑꯣꯏꯕꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯄꯦꯅꯨ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯍꯩꯕꯤ ꯑꯣꯏꯒꯤ ꯑꯣꯏꯈ꯭ꯔꯣ ꯀꯨꯝꯍꯩ ꯇꯧꯕ ꯍꯩꯈ꯭ꯔꯕ ꯁꯩꯊꯥꯕꯒꯁꯤꯅ ꯍꯩꯈ꯭ꯔꯤꯕ ꯀꯔꯥꯏꯗꯒꯤ ꯇꯝꯂꯤꯕꯅꯣ ꯈꯪꯗꯦ ꯍꯅꯨꯕꯤꯗꯧꯅ ꯄꯥꯎꯔꯧꯒꯁꯤꯅ ꯉꯥꯡꯂꯤꯕ ꯍꯣ ꯅꯪꯁꯨ ꯍꯌꯦꯡ ꯁꯅꯥꯔꯩ ꯈꯣꯏꯅꯤ ꯎꯅꯕꯗ ꯅꯪꯒꯤ ꯅꯨꯄꯥ ꯅꯣꯡ ꯑꯣꯜꯂꯨ ꯌꯥꯗꯕ ꯂꯩꯆꯤꯜꯗꯨꯒ ꯍꯦꯛ ꯎꯅꯍꯧꯔꯣ ꯑꯧ ꯇꯥꯇꯣꯟꯗꯣꯟ ꯎꯅꯗ꯭ꯔꯗꯤꯀꯣ ꯅꯣꯏ ꯈꯛꯇ ꯎꯅꯕ ꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯎꯅꯊꯣꯛꯀꯦ ꯀꯤꯍꯣꯝꯁꯤꯡꯁꯨ ꯆꯥꯊꯣꯛꯀꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯌꯨꯝꯕ ꯇꯥ ꯂꯩꯆꯤꯜꯒ ꯆꯥꯔꯣꯏꯕꯦꯝ ꯑꯗꯨ ꯁꯅꯥꯔꯩ ꯏꯆꯜ ꯑꯃꯁꯤꯗꯤ ꯀꯅꯥꯅꯣ ꯋꯥ ꯁꯨꯝꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯅꯣꯛꯃꯤ ꯁꯨꯝ ꯂꯩ ꯇꯥꯇꯣꯟ ꯑꯩꯒꯤ ꯑꯕꯣꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯊꯪꯅꯕ ꯈꯨꯜꯗ ꯃꯌꯨꯝ ꯄꯥꯟꯕꯗꯣ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤꯅꯤ ꯃꯃꯤꯡꯅ ꯂꯤꯛꯂꯥꯡ ꯀꯧꯕꯅꯤ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯑꯩꯈꯣꯏ ꯂꯤꯛꯂꯥꯡꯁꯦ ꯇꯥꯇꯣꯟ ꯇꯥ ꯁꯛꯍꯦꯟꯁꯅꯥꯒꯤ ꯏꯆꯦ ꯊꯥꯕꯜꯂꯩꯒ ꯃꯁꯛ ꯌꯥꯝ ꯃꯥꯟꯅꯕꯅꯤ ꯌꯦꯡꯉꯣ ꯍꯩꯃꯥ ꯍꯣꯏꯅꯦ ꯁꯅꯥꯔꯩ ꯃꯥꯗꯤ ꯏꯆꯦ ꯊꯥꯕꯜꯂꯩꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ ꯏꯌꯥꯝꯕ ꯌꯦꯡꯉꯣ ꯂꯤꯛꯂꯥꯡꯁꯤ ꯏꯆꯦ ꯊꯥꯕꯜꯂꯩ ꯌꯥꯝ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯁꯅꯥꯗ ꯌꯦꯡꯂꯛꯄꯕꯨ ꯁꯛꯍꯦꯟꯁꯅꯥꯗꯤ ꯂꯤꯛꯂꯥꯡꯕꯨ ꯃꯤꯠꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯟꯗꯣꯟꯕꯅ ꯑꯁ ꯎꯔꯦꯅꯤꯃꯨꯛ ꯃꯥꯟꯖꯅ ꯎꯔꯤꯔꯩ ꯊꯦꯡꯅꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯤ ꯇꯧꯔꯤꯁꯤ ꯅꯣꯡꯗꯝꯕꯁꯤꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯏꯕꯗ ꯃꯥꯟꯅꯒꯦ ꯇꯧꯕ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯤꯀꯣ ꯍꯥꯏꯔꯒ ꯁꯛꯍꯦꯟꯁꯅꯥꯒꯤ ꯂꯦꯡꯖꯨꯝꯗ ꯇꯥꯛ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯌꯥꯝꯕꯣ ꯇꯥꯗ꯭ꯔꯣꯃꯤ ꯂꯤꯛꯂꯥꯡꯁꯤ ꯏꯆꯦ ꯊꯥꯕꯜꯂꯩꯒ ꯃꯥꯟꯅꯗ꯭ꯔꯥ ꯍꯪꯂꯒ ꯃꯤꯅꯤ ꯁꯛꯍꯦꯟꯁꯅꯥ ꯋꯥꯈꯜ ꯑꯃꯗ ꯂꯨꯞꯂꯨꯔꯒ ꯌꯥꯡꯅ ꯈꯨꯝꯂꯛꯏ ꯑꯧ ꯍꯣꯏ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯁꯅꯥꯔꯩ ꯑꯩꯈꯣꯏ ꯌꯥꯝꯕꯒ ꯏꯆꯜ ꯂꯤꯛꯂꯥꯡꯒ ꯈꯪꯅꯍꯜꯂꯁꯤꯗꯅ ꯇꯥꯇꯣꯟ ꯑꯩꯒꯤꯗꯤ ꯌꯥꯏꯗ ꯃꯁꯥꯅꯕꯨ ꯌꯥꯅꯖꯔꯕꯗꯤ ꯈꯪꯅꯖꯁꯅꯨꯗ ꯀꯩ ꯍꯥꯏꯒꯦ ꯂꯤꯛꯂꯥꯡ ꯃꯔꯝ ꯈꯪꯖꯗ ꯂꯤꯛꯂꯥꯡꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯂꯤ ꯁꯅꯥꯔꯩꯒꯤ ꯅꯥꯔꯨꯝꯗ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯅꯩ ꯀꯩꯅꯣ ꯁꯅꯥꯔꯩ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯄꯥꯈꯪ ꯑꯅꯨꯕꯁꯤꯕꯨ ꯑꯩꯒꯤ ꯑꯣꯏꯌꯨ ꯀꯥꯏꯅ ꯄꯣꯞꯂꯥꯎ ꯊꯥꯔꯒꯦꯗꯣꯅ ꯆꯥꯕꯤꯁꯤꯗꯤ ꯑꯩ ꯆꯠꯂꯤ ꯅꯪ ꯂꯩꯍꯧꯏ ꯍꯥꯏꯔꯝꯂꯒ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ ꯂꯤꯛꯂꯥꯡ ꯁꯅꯥꯔꯩꯁꯨ ꯅꯣꯛꯃꯤ ꯇꯣꯟꯗꯣꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯥꯇꯣꯟ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯋꯥꯔꯤ ꯄꯨꯝꯕ ꯍꯌꯦꯡ ꯁꯥꯟꯅꯔꯁꯦ ꯍꯌꯦꯡꯒꯤ ꯋꯥꯗꯤ ꯍꯩꯍꯩꯗꯦ ꯊꯥꯅꯈꯤ ꯃꯇꯝ ꯁꯣꯏꯅꯗꯕꯤ ꯑꯧ ꯍꯣꯏ ꯍꯌꯦꯡ ꯁꯥꯟꯅꯔꯁꯤ ꯋꯥꯔꯤꯗꯣ ꯁꯣꯏꯅꯗꯕꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ ꯁꯛꯍꯦꯟꯁꯅꯥꯁꯨ ꯇꯣꯟꯗꯣꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯣꯟꯗꯣꯟꯕ ꯊꯥꯖꯗꯕ ꯃꯇꯧ ꯉꯥꯛꯇ ꯊꯣꯛꯂꯔꯦ ꯉꯁꯤꯗꯤ ꯂꯤꯛꯂꯥꯡꯁꯦ ꯊꯥꯕꯜꯂꯩꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦ ꯑꯩꯗꯤ ꯄꯨꯡꯉꯛ ꯉꯛꯂꯨꯔꯦ ꯑꯣ ꯌꯥꯝꯕ
ꯏꯆꯦ ꯊꯥꯕꯜꯂꯩ ꯂꯩꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯂꯤꯛꯂꯥꯡꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯜꯂꯗꯣꯏꯅꯤ ꯈꯪꯂꯕ꯭ꯔꯣ? ꯑꯁ ꯇꯣꯟꯗꯣꯟꯕ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯗꯨ ꯋꯥꯔꯤ ꯂꯩꯔꯛꯇ ꯄꯪꯌꯥ ꯌꯥꯕꯒꯤ ꯋꯥꯅꯤ ꯇꯥꯏꯕꯪꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯊꯣꯛ ꯐꯥꯎꯅꯗꯕꯅꯤꯀꯣ ꯌꯥꯔꯦ ꯆꯠꯁꯤ ꯂꯥꯎ ꯑꯩꯈꯣꯏꯅꯤꯁꯨ ꯑꯦ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯁꯅꯥꯔꯩꯗꯨ ꯂꯤꯛꯂꯥꯡꯁꯦ ꯌꯥꯝꯕꯒꯤ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯔꯗꯧꯅꯤ ꯃꯄꯨꯅ ꯄꯤꯕ ꯇꯥꯟꯖꯥ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯂꯥꯎ ꯂꯥꯎ ꯆꯠꯂꯁꯤ ꯃꯁꯤ ꯉꯥꯡꯁꯤꯗꯤ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ ꯑꯣ ꯑꯗꯨꯋꯥꯏꯗꯅꯦ ꯉꯥꯡꯁꯤꯟꯅꯔꯒ ꯂꯤꯛꯂꯥꯡꯒꯤ ꯁꯝꯂꯥꯡ ꯌꯦꯡ ꯂꯩꯔꯅꯨ ꯏꯌꯥꯝꯕ ꯂꯥꯎ ꯆꯠꯂꯁꯤ ꯍꯌꯦꯡ ꯌꯦꯡꯉꯣꯕ ꯅꯃꯤꯠ ꯄꯦꯟꯅ ꯇꯣꯟꯗꯣꯟꯕ ꯅꯪꯁꯤꯗꯤ ꯍꯩꯅꯔꯣꯏꯗꯧꯔꯤꯗꯀꯣ ꯍꯩꯃ ꯉꯥꯏꯈꯣꯅꯦ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯕ ꯅꯨꯡꯗꯝ ꯃꯃꯥꯅ ꯌꯦꯡꯍꯧꯏ ꯁꯛ ꯃꯥꯟꯅꯕ ꯅꯪꯕꯨ ꯂꯩꯔꯕꯗꯤ ꯊꯃꯣꯏꯁꯨ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯑꯍꯥꯡꯕ ꯊꯃꯣꯏ ꯑꯩꯒꯤ ꯅꯪꯅ ꯃꯦꯟꯁꯤꯟꯕꯤꯔꯣ ꯑꯣꯏꯕꯤꯔꯣ ꯂꯩꯀꯪꯂꯥꯒꯨꯝꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯏꯖ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯊꯥꯡꯃꯩ ꯑꯣꯏꯅ ꯉꯥꯟꯕꯤꯔꯣ ꯉꯥꯏꯖꯕꯅꯤ ꯊꯥꯖ ꯅꯪꯕꯨ ꯅꯣꯡꯏꯜ ꯑꯩꯅ ꯈꯤꯛꯄꯤꯔꯣ ꯅꯣꯡꯂꯤꯛ ꯏꯈꯧ ꯂꯥꯡꯂꯤꯗꯣ ꯅꯣꯡꯒꯧꯕꯤ ꯁꯦꯛꯂꯥꯅꯤ ꯑꯩꯗꯤ ꯑꯆꯥꯛꯄ ꯃꯩꯔꯤꯂꯛꯇ ꯌꯥꯇꯥꯔꯤꯕ ꯊꯃꯣꯏꯗ ꯏꯔꯤꯛ ꯑꯃꯠꯇꯁꯨ ꯈꯤꯛꯂꯛꯄ ꯀꯅꯥꯅꯕꯨ ꯄꯥꯝꯗꯕꯒꯦ ꯃꯇꯝ ꯃꯥꯕꯨ ꯉꯥꯏꯕꯅꯤ ꯂꯥꯃꯩꯅ ꯋꯥꯏꯈꯤꯕ ꯎꯄꯥꯟ ꯑꯣꯏꯕꯅ ꯃꯩꯍꯨꯜ ꯆꯣꯡꯕ ꯊꯦꯡꯕꯅꯤ ꯈꯜꯂꯤ ꯁꯛꯍꯦꯟ ꯁꯅꯥꯁꯨ ꯋꯥꯈꯜ ꯂꯤꯁꯤꯡ ꯀꯌꯥ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯊꯝꯖꯤꯟꯈꯤꯕ ꯋꯥꯈꯜꯅꯤ ꯃꯥꯏꯊꯣꯡꯗꯗꯤ ꯃꯃꯤ ꯇꯥꯗꯦ ꯃꯤꯅꯣꯛꯅ ꯃꯥꯏꯈꯨꯝ ꯑꯣꯏꯈꯤꯕꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯣꯟꯗꯣꯟꯕꯁꯨ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯕꯗ ꯁꯛꯍꯦꯟ ꯁꯅꯥ ꯇꯞꯅ ꯇꯞꯅ ꯃꯈꯨꯠꯇ ꯊꯥꯡꯖꯤꯡ ꯄꯥꯏꯗꯨꯅ ꯁꯨꯝ ꯆꯠꯂꯝꯃꯤ ꯃꯇꯩ ꯃꯇꯈꯦꯂꯩꯁꯨ ꯁꯛꯍꯦꯟ ꯁꯅꯥ ꯆꯪꯂꯛꯄ ꯎꯕꯗ ꯃꯥꯕꯨ ꯀꯧꯔꯛꯏ ꯁꯛꯍꯦꯟ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ ꯏꯇꯩꯃꯅꯁꯤꯡꯁꯦ ꯑꯃꯨꯛꯇ ꯈꯥꯏꯔꯔꯣꯁꯤ ꯑꯩꯅ ꯈꯔ ꯃꯈꯩꯗꯤ ꯈꯥꯏꯗꯣꯛꯂꯕꯅꯤ ꯅꯤꯡꯊꯦꯝꯁꯨꯅꯦ ꯉꯁꯥꯏꯗꯒꯤ ꯕꯕꯥ ꯆꯥꯗꯤ ꯍꯥꯏꯗꯅ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯕꯅꯤ ꯏꯇꯩꯃ ꯌꯥꯅꯤ ꯑꯩ ꯈꯥꯏꯒꯦ ꯀꯩꯒꯤ ꯏꯇꯩꯃꯅ ꯑꯃꯨꯛ ꯈꯥꯏꯔꯤꯅꯣ ꯑꯩ ꯍꯜꯂꯛꯇꯒ ꯈꯥꯏꯒꯦ ꯍꯥꯏꯔꯒ ꯏꯇꯩꯃ ꯋꯥꯔꯤꯅꯤ ꯇꯧꯔꯤꯗꯣ ꯅꯤꯡꯊꯦꯝꯕꯨ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯒꯦ ꯌꯥꯝꯕ ꯅꯠꯇꯦꯗ ꯏꯇꯩꯃꯅ ꯇꯦꯛ ꯇꯦꯛ ꯈꯔ ꯈꯥꯏꯗꯣꯛꯄꯅꯤ ꯅꯤꯡꯊꯦꯝꯗꯣ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯅꯤ ꯅꯪꯕꯨ ꯌꯥꯝ ꯉꯥꯏꯖꯔꯝꯕꯅꯤ ꯑꯁ꯭ꯋꯥꯏꯗ ꯁꯥꯟꯅꯔꯝꯒꯅꯤ ꯅꯪ ꯇꯥꯆꯧꯁꯨ ꯍꯜꯂꯛꯀꯅꯤ ꯇꯧꯔꯤꯁꯤ ꯍꯣꯏ ꯑꯗꯨꯗꯤ ꯏꯇꯩꯃ ꯑꯩ ꯁꯤꯡꯁꯤ ꯈꯥꯏꯗꯣꯛꯂꯛꯀꯦ ꯊꯥꯡꯖꯤꯡꯁꯦ ꯑꯩꯅ ꯄꯥꯠꯇꯒꯤ ꯍꯦꯛꯂꯛꯄꯅꯤ ꯆꯥꯛꯈꯨꯝꯗ ꯈꯔ ꯄꯨꯁꯤꯟꯕꯤꯔꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯁꯦꯕꯣꯠꯇꯣ ꯏꯔꯣꯜꯂꯒ ꯊꯥꯡꯖꯤꯡꯁꯤꯒ ꯆꯥꯔꯁꯤ ꯍꯣꯏ ꯍꯣꯏ ꯊꯥꯡꯖꯤꯡꯁꯤꯗꯤ ꯃꯄꯨꯡ ꯐꯥꯔꯦꯅꯦ ꯁꯤꯗꯤ ꯇꯨꯞꯄꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯅꯤꯗ ꯑꯧ ꯃꯔꯣꯛꯀ ꯉꯁꯪ ꯉꯥꯡꯂꯗꯅ ꯊꯨꯝꯕ ꯑꯃ ꯌꯥꯎꯕꯅꯤ ꯏꯇꯩꯃ ꯑꯗꯨꯒꯤ ꯊꯥꯡꯖꯤꯡꯗꯣ ꯑꯩꯅ ꯃꯐꯝ ꯈꯪꯅ ꯍꯦꯛꯂꯛꯂꯕꯅꯤ ꯅꯪꯅ ꯏꯔꯣꯟꯕ ꯄꯥꯝꯖꯕꯁꯤꯗꯤ ꯐꯔꯦ ꯐꯔꯦ ꯍꯣꯔꯦꯟꯗꯤ ꯏꯇꯩꯃ ꯍꯥꯎꯅ ꯏꯔꯣꯟꯕꯤꯔꯒꯦ ꯎꯀꯥꯕꯤ ꯑꯃ ꯀꯣꯛ ꯊꯥꯛꯆꯤꯜꯂꯒ ꯂꯣꯟꯕ ꯍꯩꯗꯨꯅꯤ ꯑꯁ ꯑꯗꯨꯗꯤ ꯏꯇꯩꯃ ꯉꯥ ꯊꯣꯡꯕ ꯆꯥꯔꯤꯉꯩ ꯑꯇꯥꯎ ꯃꯆꯤꯗ ꯊꯝꯕꯤꯔꯛꯄꯒꯨꯝꯕꯅꯤ ꯌꯥꯅꯤ ꯌꯥꯅꯤ ꯍꯣꯠꯅꯕꯤꯔꯣ ꯇꯥꯆꯧ ꯈꯣꯏꯅꯤ ꯍꯦꯛꯇ ꯐꯨꯊꯔꯗꯧꯅꯤ ꯃꯁꯤꯅꯤ ꯉꯥꯡꯕꯁꯤꯕ ꯍꯩꯃ ꯍꯥꯏꯅꯔꯤꯉꯩ ꯅꯣꯏ ꯇꯥꯆꯧꯁꯨ ꯂꯥꯛꯄ ꯂꯥꯛꯑꯦꯗꯣ ꯑꯆꯧꯕꯁꯨ ꯆꯪꯂꯛꯇꯨꯅ ꯗꯥꯏꯔꯩꯗꯨꯗ ꯁꯠ ꯐꯝꯊꯗꯨꯅ ꯃꯁꯥ ꯍꯨꯃꯥꯡ ꯍꯟꯗꯣꯛꯄ ꯑꯣꯏꯅ ꯃꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯈꯨꯗꯩ ꯃꯇꯦꯛ ꯑꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯍꯥꯏ ꯍꯨꯃꯥꯡꯅ ꯌꯥꯗ꯭ꯔꯤ ꯏꯁꯥꯁꯦ ꯃꯇꯩꯃ ꯑꯩꯕꯨ ꯏꯔꯨ ꯃꯥꯏꯊꯖꯅꯤꯡꯉꯤꯗ ꯏꯁꯤꯡ ꯈꯖꯤꯛ ꯊꯧꯔꯥꯡ ꯇꯧ ꯑꯩ ꯏꯁꯥꯁꯦ ꯑꯃꯨꯛꯇ ꯆꯥꯏꯊꯒꯦꯅꯦ ꯍꯩꯃ ꯃꯣꯏ ꯇꯥꯆꯧ ꯍꯨꯃꯥꯡ ꯁꯧꯏ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯏꯪꯕꯅ ꯑꯃꯨꯛ ꯏꯔꯨ ꯂꯨꯁꯤꯜꯂꯕꯗꯤ ꯈꯤꯔꯨꯝ ꯇꯧꯗꯅꯅꯦ ꯂꯣꯛ ꯑꯃꯨꯛ ꯊꯨꯡꯕ ꯇꯥꯔꯦ ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯄꯨꯊꯣꯛꯆꯔꯛꯀꯦ ꯉꯁꯥꯏꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯖꯔꯕꯅꯤ ꯏꯁ ꯋꯥꯈꯜ ꯇꯥꯏꯗꯀꯣ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯅꯄꯨꯔꯣꯏꯕꯩ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤ ꯑꯩꯈꯣꯏ ꯇꯈꯦꯜꯂꯩꯁꯦ ꯍꯩꯃ ꯃꯣꯏ ꯇꯥꯆꯧꯁꯤꯗꯤ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯀꯩꯅꯣꯅꯦ ꯁꯛꯍꯦꯟ ꯅꯣꯏ ꯇꯥꯆꯧꯅ ꯍꯥꯏꯔꯤꯁꯤ ꯇꯥꯔꯨꯅꯨꯀꯣ ꯅꯪ ꯇꯥꯔꯨꯅꯨ ꯅꯨꯡꯇꯤꯒꯤ ꯇꯧꯗꯨꯅ ꯂꯩꯔꯕ ꯊꯕꯛꯁꯤꯕꯨ ꯉꯁꯤꯗ ꯃꯅꯥ ꯄꯤꯔꯤꯌꯦ ꯅꯣꯏ ꯇꯥꯆꯧꯁꯦ ꯍꯣꯏ ꯏꯇꯩꯃ ꯑꯩ ꯇꯥꯍꯧꯗꯦꯗ ꯃꯇꯥꯡ ꯆꯥꯅ ꯆꯥꯅ ꯑꯩꯁꯨ ꯅꯥ ꯄꯪꯁꯤꯟꯅꯕ ꯍꯩꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯆꯧꯕꯅ ꯏꯁ ꯀꯔꯤꯒꯤꯅ ꯅꯥ ꯄꯪꯁꯤꯟꯅꯩꯕ ꯅꯪꯗꯤ ꯇꯥꯁꯤꯜꯂꯨꯅꯦꯕꯣ ꯑꯩꯅ ꯅꯇꯩꯃ ꯂꯨꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯅꯪꯁꯨ ꯅꯪ ꯅꯨꯄꯤꯗ ꯂꯨꯅ ꯇꯧꯅꯦ ꯅꯨꯄꯤ ꯂꯨꯅ ꯇꯧꯕꯁꯦ ꯀꯥꯟꯅꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯩ ꯌꯨꯝꯁꯦ ꯏꯪꯅ ꯆꯤꯛꯅ ꯃꯀꯥ ꯂꯥꯝꯅ ꯄꯥꯜꯂꯤꯁꯤ ꯎꯗ꯭ꯔꯥ ꯍꯣꯏ ꯇꯥꯆꯧ ꯑꯩꯁꯨ ꯂꯨꯅ ꯂꯨꯅ ꯇꯧꯕꯤꯅꯤꯗ ꯑꯗꯨꯕꯨꯗꯤ ꯂꯨꯅ ꯇꯧꯃꯟꯗꯅ ꯇꯥꯆꯧꯒ ꯑꯩꯒ ꯈꯟꯕꯨ ꯈꯟꯅꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯄꯣꯟꯇꯦꯗ ꯍꯩ ꯑꯗꯨꯝꯕ ꯌꯨꯝꯒꯥꯏꯕꯤꯗꯨꯗ ꯄꯨꯁꯤꯜꯂꯛꯀꯅꯨꯍꯦ ꯅꯪꯁꯨ ꯅꯌꯥꯡꯂꯦꯟꯗꯨꯗ ꯑꯩꯅ ꯁꯥꯟꯊꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯕꯗꯤ ꯌꯨꯝ ꯄꯥꯟꯕ ꯍꯩꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯊꯤꯌꯨ ꯍꯥꯏꯕꯅꯤ ꯃꯧ ꯌꯨꯝꯒꯥꯏꯕꯤꯗꯤ ꯄꯨꯔꯛꯀꯅꯨꯀೋ ꯑꯁꯣꯏꯗ ꯇꯥꯆꯧ ꯋꯥꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯅꯕꯨ ꯀꯥꯏꯗ ꯅꯨꯄꯤꯅꯣ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯇꯦꯗ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯕꯕꯨ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯁꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯨꯝ ꯀꯦꯟꯕ ꯍꯦꯟꯖꯤꯜꯂꯛꯏ ꯅꯁꯝꯗꯨ ꯑꯩꯅ ꯇꯤꯟꯐꯥ ꯑꯃꯨꯕ ꯂꯧꯕꯨꯛꯇ ꯂꯩꯕꯗꯣ ꯃꯩꯗ ꯂꯧꯔꯒ ꯈꯔ ꯇꯩꯌꯨꯗꯤ ꯌꯥꯗꯦ ꯑꯁ ꯇꯥꯆꯧ ꯑꯩ ꯍꯪꯒꯣꯏ ꯇꯜꯂꯤ ꯍꯩꯅꯗꯦꯕ ꯇꯤꯟꯐꯥ ꯇꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯀꯣꯛꯀꯁꯦ ꯑꯗꯨꯝ ꯇꯥꯡꯖꯔꯛꯀꯦ ꯁꯝ ꯍꯧꯕꯒ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ ꯑꯣ ꯅꯪꯅ ꯑꯗꯨ ꯍꯩꯅꯗꯦ ꯍꯥꯏꯔꯒꯅ
samu lambedo khar tai madusu sam yam hobani thajadana taso adudi lu kok pangang na taibi dawita ai bu sing lu mu kok thuklaga samu lambedo tai khwai ro ina oi bungo na samdu khajik ta boy ramsu haurak na naya bai hairisi na kok to loina tang labinna aingonda gi nang ni han mali nang nei da ta so ko lu paksa tri ai no yin nang da yamba kai na kauradi pakla do o samu lambedo ta so ina ni na da sin bi ra ko tha bi ai sing sing ni na ta na ta khai jau ki ke ta khe leisu masin manaw gi wari asum taraga nok tu na hai sakhen nang ta som hai bu su hai bani ado sam ho ba ho da ba nang gi nupi ma thu matam da ne thi da ba ya da bani ko sahi ne namu pore matam na lu hu ma do ikai ro nang bo aduna matang matam sari ngai nang bu nang ta so khoi ni na lu hong bi gi khali sakhen sana singa do khai na khum idai ma lu hong ma do itom to hong ba ya ra bani pha do oi gi lam dang do wat pa si dai si ko khamai au ngau ima ai pe ma nupi gi wa bu kai no ne idai ma na nang gi nupi thi dok la ga loi re da na aso bana madai ma thiru nupi hai za tu ngai ma na pam de hai du ho ahing de sat pi tu na loi jari si ma gi hai hausi pu mong phong khot la ga khamnung lei bang sa tu na laru dong da ngai re akhoi ta so madu gi di ain thuk ko sinjara ki thamoi de ta ki mami hai ba se aten ma tam da mut pangam ba di hauna bra do inau se lungai za da du na tawri ba ni ma da pam za ba kana ma hek theng sa ba ga ko hek lu hung bi ra ga loi ri hoi noi na panam si ado inau ibu ngo yung gai bi ta di pura kanu ko atai di na ya ba loi ni ai mo oi ro su ai ko mabuk sil bu sing la ba di isi uthok pani da ko moi ta chau si di la o sang la si mung da phi hong dok pi ra ro ai ising mai sing thaurang tau jarak lagi hai na ring nei ning them su prep se lak laga mapa bung bu kon do na hai baba ai nga mok ti ga dai hai ba ipa gi ning them nang mung nga sai mung khai kai de lai ru ba ki pa ban halak pa da nang nga si di lai ram de na ha ngai ram de baba ai yang kui na ngai ram baba sa su ngai ram nga sai de gi di ne noi di suan su lak de adu ge do nya ga mu sa na rui ba o phare se isa gi si mi sa pu le rek pa ni pa saru sa aya sigi hauni baba cha tu ai ge sa pot chamin na silaw baba sa tingthem baba sa saru da nangi ngamu se isa thu se aduga baba sa na nangi thamje su pi doi ni hoi adu baba sa maku du khok piu ko ama mayai di yaw ba asang maru do adu do yam khai hauti asang mayul du dagi thambal horok ka doi ni ning maru na te ko mayul haido khangla jo nang ko oi baba sa khangani ado ai do itaw mayam ga ngak tang amu ke kulot pi sana ru ga tingthem numidang wai ram da ke kulot pi sana bari ya si nang baba ga khong tham tok lu adu loi ra ga baba sa na nang ni tham che da mu ko pi ra doi ni astan liya akhoi yum di ai ga sana mi na ba da naw amat ta su lei ti ai tom da sum yum da lei ba sa wai noi di hal ngak ta aso bana masagi wai taraga sayen sanadon sinduna michiga do khachinduna hai noi bungo tarabra harise nang yam thu luhung da ba ko isagi manaw nu pa ma nang na pi do ko ha asing mu pa ba baba sa si luhung do ba aya nungai je judi baba sa gi luhung ma da edi kabu mayam chaw su phangani aduga nanaw mu su lak tu ro pa ba lak tu ni isaga sanana ba nanaw mu su lak tu ba nang baba sa si luhung ani adudi baba sa nang hayeng luhongo ai na naw pam ko baba cha luhongo hai ba hai dun ni ngai tau zari ba ning thembu nungsi na makuk ta nan thabi sakhen sana som dana liklang sanare de isau lang li sanare kai do nang bu ngaw ra hadu bu du bu ai ga khau nau kai na adudi nang he koi bi sanare su liklang na sing ba hai dun them lai hai ba liklang nang mum da ta ko ba ai nai si ta sakhen sana do hadu bu na temi nang kai no sanare mako kai tang ba masam hau da bu du bu hadu bu na ti ai bu mi tang ba dong liklang tap tha ko se ta sakhen sana do phibam na alman je ba gi wani chahi di noi ta so ga linga oi ri ni is adu na bu ka mai na ai hai ge se taro ta sakhen sana se ai khoi khu da gi dupi ma maming na thabalei kawi isi thabalei ga
ꯇꯥ ꯁꯛꯍꯦꯟꯁꯅꯥꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯦ ꯊꯥꯕꯂꯩꯒꯤ ꯃꯃꯥꯇꯣꯟꯗꯣ ꯄꯨꯛꯆꯦꯜ ꯈꯖꯤꯛ ꯄꯤꯛꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯦ ꯊꯥꯕꯂꯩꯕꯨ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯄꯤꯊꯣꯛꯅꯕ ꯃꯃꯥꯇꯣꯟꯗꯨꯅ ꯇꯣꯏꯅ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯏꯆꯦ ꯊꯥꯕꯂꯩꯗꯣ ꯇꯥ ꯁꯛꯍꯦꯟꯁꯅꯥꯒ ꯆꯦꯟꯅꯕ ꯃꯇꯝ ꯊꯥꯅꯈꯤ ꯍꯥꯏ꯫ ꯊꯥꯅꯈꯤꯕ ꯃꯇꯝꯗꯣ ꯇꯥ ꯁꯛꯍꯦꯟꯁꯅꯥꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯑꯔꯨꯕ ꯂꯩꯅꯥꯅ ꯂꯥꯏꯀꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯏꯆꯦ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯗ ꯏꯆꯦ ꯊꯥꯕꯂꯩꯅ ꯇꯥ ꯁꯛꯍꯦꯟꯁꯅꯥꯕꯨ ꯂꯥꯟꯅ ꯂꯧꯈꯤꯗꯨꯅ ꯋꯥꯔꯧꯈꯤ꯫ ꯋꯥꯈꯜ ꯑꯃ ꯈꯟꯊꯔꯨꯗ ꯄꯥꯡꯗꯕꯒꯤ ꯂꯤꯆꯠ ꯆꯠꯇꯨꯅ ꯃꯗꯨꯝ ꯊꯋꯥꯏ ꯊꯥꯖꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯥ ꯁꯛꯍꯦꯟꯁꯅꯥꯒꯤ ꯃꯃꯥꯁꯨ ꯀꯟꯕ ꯉꯝꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯩꯆꯥꯛ ꯑꯅꯤꯁꯤꯅ ꯄꯨꯟꯁꯤꯟꯈꯤꯕꯅ ꯉꯁꯤ ꯐꯥꯎꯕ ꯇꯥ ꯁꯛꯍꯦꯟꯁꯅꯥ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯃꯃꯤꯠꯅ ꯐꯥꯎꯕ ꯌꯦꯡꯈꯤꯗꯦ꯫ ꯍꯥꯏꯅꯕ ꯇꯥꯏ ꯂꯤꯛꯂꯥꯡ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜ ꯋꯥꯔꯕꯗꯤ ꯑꯍꯜ ꯌꯥꯡꯅ ꯑꯣꯏꯁꯤꯜꯂꯤ ꯍꯥꯏꯅ꯫ ꯃꯁꯤꯃꯛꯅꯤ ꯇꯥ ꯁꯛꯍꯦꯟꯁꯅꯥꯗ ꯊꯣꯛꯈꯤꯕꯁꯨ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ꯫ ꯆꯍꯤ 3 ꯍꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯇꯥ ꯁꯛꯍꯦꯟꯁꯅꯥꯒꯤ ꯇꯥꯂꯣꯏ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯔꯤꯕꯅꯤ꯫ ꯂꯤꯛꯂꯥꯡ ꯅꯪꯒ ꯏꯆꯦ ꯊꯥꯕꯂꯩꯒ ꯁꯛꯇꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ꯫ ꯃꯔꯝꯁꯤꯅ ꯇꯥ ꯁꯛꯍꯦꯟꯁꯅꯥꯒ ꯆꯝꯅ ꯁꯨꯝ ꯈꯪꯅꯧ ꯍꯥꯏꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯁꯨ ꯄꯣꯊꯥꯖꯅꯕ꯫ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯂꯤꯛꯂꯥꯡ꯫ ꯁꯅꯥꯔꯩ ꯋꯥꯔꯤ ꯈꯪꯂꯨꯗꯕꯅ ꯑꯩꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯍꯣꯏ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯩꯁꯨ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯣ ꯑꯩ ꯃꯥꯒ ꯀꯣꯏꯅꯕꯗꯤ ꯇꯜꯂꯤꯀꯣ꯫ ꯁꯨꯝ ꯆꯝꯅ ꯇꯤꯟꯅꯕ ꯑꯣꯏꯔꯒꯕꯨꯗꯤ ꯑꯩꯁꯨ ꯌꯥꯔꯒꯦ꯫ ꯏꯁ ꯍꯣꯏꯗ ꯍꯣꯏꯗ ꯅꯊꯃꯣꯏꯕꯨ ꯅꯔꯜꯅꯤ ꯀꯩꯅꯣ꯫ ꯄꯤꯅꯤꯡꯕ ꯀꯅꯥ ꯑꯃꯗ ꯄꯤꯌꯨ ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ꯫ ꯑꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯈꯟꯗꯧꯕꯀꯣ ꯅꯨꯄꯤ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ? ꯏꯁ ꯍꯩꯔꯦꯗ ꯑꯕꯣꯛ ꯁꯥꯕꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯂꯤꯛꯂꯥꯡ ꯁꯅꯥꯔꯩ ꯑꯃꯗꯤ ꯄꯦꯅꯨꯒ ꯂꯣꯏꯅꯅ ꯄꯥꯠ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯛꯁꯝꯗ ꯐꯧ ꯄꯔꯦꯡ ꯁꯤꯗꯨꯅ ꯄꯨꯡꯉꯧ ꯐꯅꯦꯛ ꯈꯣꯏꯗꯣꯡꯁꯦꯠ ꯇꯈꯦꯜꯂꯩ ꯄꯤꯇ꯭ꯔꯨꯛꯂꯩ ꯃꯟꯖꯨꯔꯤ ꯑꯍꯨꯝꯅ ꯁꯦꯝꯕ ꯅꯥꯁꯣꯝ ꯑꯃꯃꯝꯁꯨ ꯅꯥꯞꯄꯗ ꯆꯤꯜꯂꯤ꯫ ꯁꯛꯍꯦꯟꯁꯅꯥ ꯇꯣꯟꯗꯣꯟꯕ ꯂꯩꯆꯤꯜꯁꯨ ꯎꯔꯤ ꯂꯩꯁꯥꯕꯤ ꯑꯍꯨꯝꯅ ꯅꯣꯛꯅ ꯈꯦꯅ ꯂꯥꯛꯂꯤꯕꯗꯣ꯫ ꯇꯣꯟꯗꯣꯟꯕꯅ ꯑꯁ ꯍꯥꯏ ꯑꯩꯈꯣꯏ ꯁꯅꯥꯔꯩꯁꯤꯗꯤ ꯀꯩꯅꯦꯒꯦ ꯐꯖ ꯆꯥꯗꯦꯃꯤ꯫ ꯑꯩ ꯉꯥꯎꯔꯦ ꯑꯁꯦꯡꯕ ꯉꯥꯎꯔꯦꯀꯣ꯫ ꯏꯇꯥꯎ ꯂꯩꯆꯤꯜ ꯅꯪꯕꯨ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯤꯕ꯭ꯔꯣ? ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯅꯥꯔꯩ ꯎꯕꯗ ꯋꯥꯟꯊꯒꯦ ꯇꯧꯔꯤ ꯏꯇꯥꯎ꯫ ꯂꯩꯆꯤꯜꯁꯨ ꯃꯥꯒꯤ ꯄꯦꯅꯨꯕꯨ ꯆꯦꯞꯊꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯁ ꯏꯇꯥꯎ ꯇꯣꯟꯗꯣꯟ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤꯅꯦ ꯌꯥꯗ꯭ꯔꯦ ꯁꯣꯝꯗ ꯈꯨ ꯄꯥꯏꯔꯒ ꯈꯥꯡꯉꯤ꯫ ꯄꯦꯅꯨ ꯎꯕꯗ ꯇꯨꯁꯤꯟꯗꯧꯔꯦ ꯑꯩꯗꯤ ꯏꯇꯥꯎ꯫ ꯑꯗꯨꯅꯦꯃꯤ ꯏꯇꯥꯎ ꯂꯩꯆꯤꯜ ꯑꯁ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯆꯥꯛꯆꯩꯗ ꯑꯁꯦꯡꯕ꯫ ꯑꯣ ꯏꯌꯥꯝꯕꯧ ꯅꯪꯁꯨ ꯉꯥꯎꯔꯤ ꯂꯤꯛꯂꯥꯡꯗ꯫ ꯏꯃꯥ ꯁꯤꯃꯗꯤ ꯂꯩꯅꯥ ꯍꯦꯟꯖꯤꯜꯂꯤ ꯀꯧꯕ ꯉꯥꯡꯕꯒ ꯇꯥꯈꯤꯗ꯭ꯔꯦꯅꯦ ꯏꯇꯥꯎ ꯂꯩꯆꯤꯜ꯫ ꯁꯛꯍꯦꯟꯁꯅꯥ ꯃꯥꯏꯊꯣꯡ ꯏꯇꯤꯡ ꯇꯤꯡꯅ ꯂꯤꯛꯂꯥꯡꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯖꯩ꯫ ꯃꯤꯅꯣꯛꯅꯤ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯏꯪꯍꯟꯕ꯫ ꯁꯛꯇꯝꯅꯤ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯍꯟꯈꯤꯕ꯫ ꯃꯇꯧꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯊꯜꯂꯕ꯫ ꯈꯣꯟꯖꯦꯜꯅꯤ ꯃꯥꯒꯤ ꯇꯥꯖꯅꯤꯡꯕ꯫ ꯃꯃꯤꯅꯤ ꯃꯥꯒꯤ ꯈꯣꯏꯗꯥꯖꯕ꯫ ꯃꯃꯤꯅꯤ ꯃꯥꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗ ꯂꯩꯍꯟꯅꯤꯡꯕ꯫ ꯆꯍꯤ ꯀꯌꯥ ꯃꯌꯣꯟ ꯀꯪꯂꯨꯔꯕ ꯊꯃꯣꯏ ꯉꯁꯤꯗꯤ ꯅꯨꯡꯗꯝꯕ ꯃꯥꯒꯤ ꯈꯨꯠꯌꯦꯗ ꯅꯨꯡꯁꯤ ꯏꯔꯤꯛ ꯑꯃꯗꯤ ꯈꯤꯛꯂꯔꯤ꯫ ꯑꯁꯨꯝꯅ ꯁꯛꯍꯦꯟꯁꯅꯥꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯤꯛꯂꯥꯡꯕꯨ ꯌꯦꯡꯂꯤꯉꯩ ꯇꯣꯟꯗꯣꯟꯕꯅ ꯅꯨꯄꯤ ꯃꯈꯣꯏꯕꯨ ꯇꯥꯅꯕ ꯀꯧꯏ꯫ ꯁꯅꯥꯔꯩ ꯁꯅꯥꯔꯩ ꯍꯣꯏ ꯁꯣꯝꯗ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯦ ꯁꯣꯝꯗ ꯂꯥꯛꯑꯣ꯫ ꯁꯅꯥꯔꯩꯅ ꯇꯥꯇꯣꯟ ꯀꯤꯍꯣꯝꯁꯨ ꯄꯨꯔꯛꯂꯦ ꯇꯨ ꯏꯇꯥ ꯄꯦꯅꯨꯅ ꯃꯈꯣꯏꯗꯒꯤ ꯍꯦꯛꯇ ꯄꯨꯔꯛꯏꯕ꯫ ꯇꯥ ꯇꯣꯟꯗꯣꯟ ꯄꯦꯅꯨ ꯑꯣꯏꯅ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦꯀꯣ ꯃꯁꯤꯒꯤ ꯀꯤꯍꯣꯝꯁꯦ ꯊꯣꯡꯅ ꯊꯨꯝꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯃꯕꯨꯛ ꯐꯠꯇꯕꯤ ꯈꯠꯅꯗꯨꯅꯇ ꯂꯩꯕꯤ ꯇꯤꯟꯅꯕ ꯌꯥꯗꯕꯤ ꯃꯅꯤ ꯃꯧꯗꯒ ꯄꯤꯖꯔꯕꯗꯤꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯈꯤꯅꯤꯀꯣ ꯑꯁꯦꯡꯕ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯌꯥꯝ ꯊꯨꯝꯃꯦꯃꯤ꯫ ꯂꯩꯆꯤꯜꯅ ꯑꯩꯒꯤ ꯄꯦꯅꯨ ꯌꯥꯔꯤꯁꯦ ꯈꯔ ꯉꯥꯡꯂꯕꯅꯤ ꯅꯁꯛ ꯐꯖꯕꯗꯣ ꯃꯥꯡꯈꯤꯗꯣꯔꯤ ꯋꯥ ꯉꯥꯡꯕꯗꯨ ꯂꯦꯞꯄ ꯌꯥꯔꯦꯕ꯫ ꯏꯆꯜ ꯁꯅꯥꯔꯩ ꯑꯗꯨꯗꯤ ꯀꯤꯍꯣꯝꯁꯤ ꯈꯣꯛꯂꯁꯤ ꯁꯤꯡꯖꯨ ꯍꯦꯛꯇ ꯇꯧꯊꯔꯒ ꯀꯤꯍꯣꯝ ꯁꯤꯡꯖꯨꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯄꯥꯗ ꯍꯤ ꯇꯣꯡꯗꯨꯅ ꯊꯝꯆꯦꯠ ꯑꯃꯨꯛ ꯍꯦꯛꯂꯨꯁꯤ꯫ ꯍꯣꯏ ꯇꯥ ꯂꯩꯆꯤꯜ ꯑꯩ ꯈꯣꯛꯂꯛꯂꯒꯦ ꯑꯗꯣ ꯍꯤ ꯇꯣꯡꯕꯗꯣ ꯂꯤꯛꯂꯥꯡꯗꯤ ꯌꯥꯝ ꯀꯤꯖꯩ ꯇꯣꯡꯖꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯏꯇꯥ ꯄꯦꯅꯨꯒ ꯇꯥ ꯂꯩꯆꯤꯜꯒ ꯇꯥꯇꯣꯟꯒ ꯑꯩꯈꯣꯏ ꯃꯔꯤ ꯊꯝꯆꯦꯠ ꯍꯥꯟꯅ ꯍꯦꯛꯂꯨꯔꯁꯤ ꯑꯗꯨꯒ ꯀꯥꯔꯛꯂꯒ ꯀꯤꯍꯣꯝ ꯁꯤꯡꯖꯨꯁꯦ ꯑꯃꯨꯛ ꯆꯥꯔꯁꯤ꯫ ꯂꯤꯛꯂꯥꯡꯁꯦ ꯇꯥ ꯁꯛꯍꯦꯟꯁꯅꯥꯒ ꯃꯥꯏꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯉꯥꯏꯖꯔꯁꯅꯤ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯦꯛꯂꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯁꯅꯥꯔꯩ ꯂꯤꯛꯂꯥꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯂꯤꯛꯂꯥꯡ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯕ꯭ꯔꯣ? ꯍꯣꯏ ꯅꯣꯏ ꯍꯦꯛꯂꯨꯔꯣ ꯊꯝꯆꯦꯠ ꯊꯝꯕꯥꯜꯗꯣ
ꯑꯩꯁꯤꯗꯁꯨ ꯉꯥꯏꯔꯝꯂꯒꯦ ꯑꯗꯣ ꯑꯩꯒꯤ ꯁꯔꯨꯛꯁꯨ ꯍꯦꯛꯂꯛꯎ ꯀꯥꯎꯅꯤꯀꯣ ꯅꯇꯣꯝꯗꯒꯤ ꯑꯃꯨꯛ ꯍꯦꯛꯂꯒ ꯂꯥꯛꯀꯅꯤ ꯏꯁ ꯀꯥꯎꯔꯣꯏ ꯏꯕꯦꯝꯃ ꯂꯩꯔꯝꯃꯨꯁꯦ ꯑꯩꯈꯣꯏ ꯍꯦꯛꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯂꯤꯛꯂꯥꯡ ꯁꯛꯍꯦꯟ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯀꯧꯔꯛꯏ ꯏꯕꯨꯡ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯏꯇꯥꯁꯤꯡ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯐꯝꯁꯤ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯂꯤ ꯃꯐꯝꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩꯌꯦꯕꯣ ꯄꯥꯠꯁꯤꯕꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯒꯦ ꯁꯛꯍꯦꯟ ꯁꯅꯥ ꯃꯣꯡꯍꯥꯗ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯀꯧꯕꯤꯅꯤꯡꯕ ꯃꯤꯡ ꯑꯃ ꯍꯦꯛꯇ ꯀꯧꯕꯤꯌꯨ ꯑꯩꯁꯨ ꯇꯇꯥꯔꯣꯏꯁꯤꯡꯅ ꯀꯧꯕꯒꯨꯝ ꯃꯤꯡ ꯑꯗꯨꯃꯛ ꯀꯧꯖꯒꯦ ꯂꯤꯛꯂꯥꯡ ꯄꯥꯠ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯤꯡꯖꯨꯝ ꯄꯥꯠ ꯍꯥꯏꯅ ꯈꯪꯅꯩ ꯆꯤꯡꯖꯨꯝ ꯂꯥꯏꯖ ꯀꯌꯥ ꯆꯦꯟꯊꯔꯛꯇꯨꯅ ꯁꯦꯝꯈꯤꯕ ꯃꯍꯧꯁꯥ ꯂꯩꯔꯦꯝꯕꯤ ꯃꯥꯒꯤ ꯈꯨꯠꯁꯦꯝ ꯌꯦꯡꯂꯒ ꯈꯨꯜ ꯑꯁꯤꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯤꯡꯊꯣꯟꯕꯤꯈꯤꯕ ꯄꯥꯠꯅꯤ ꯑꯣ ꯌꯥꯝꯅ ꯐꯖꯩ ꯄꯥꯠ ꯑꯁꯤ ꯄꯨꯛꯅꯤꯡ ꯈꯨꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯛꯇꯝ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯅꯤꯡꯉꯤꯕꯣ ꯍꯣꯏ ꯅꯤꯡꯊꯤꯖꯩ ꯐꯖꯕꯅꯤ ꯏꯄꯣꯝ ꯅꯥꯏꯕ ꯂꯥꯏꯖꯤꯁꯤꯡ ꯎꯔꯒ ꯊꯃꯣꯏ ꯃꯥꯕꯨ ꯇꯅꯤꯛꯍꯟꯕꯤ ꯄꯥꯠꯅꯤ ꯄꯥꯠ ꯃꯥꯒꯤ ꯃꯁꯥꯏꯒꯣꯝꯗ ꯁꯥꯠꯆꯔꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯀꯌꯥꯅ ꯑꯃꯨꯛꯁꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯍꯜꯂꯤ ꯃꯍꯧꯁꯥ ꯂꯩꯔꯦꯝꯕꯤ ꯃꯥꯒꯤ ꯁꯛꯇꯝꯗ ꯁꯤꯡꯒꯦꯜ ꯑꯍꯦꯟꯕ ꯀꯌꯥꯅ ꯂꯩꯁꯥ ꯇꯝꯕꯗꯤ ꯅꯤꯡꯊꯤꯕꯤ ꯃꯥꯏꯊꯣꯡꯒꯤ ꯅꯥꯆꯣꯝꯒꯨꯝꯅꯤ ꯆꯦꯛꯂꯥ ꯀꯌꯥꯅ ꯆꯥꯛꯇꯥꯕ ꯎꯔꯒ ꯄꯨꯟꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯋꯥꯈꯜꯁꯤꯗ ꯈꯜꯍꯜꯂꯤ ꯂꯦꯝꯂꯩ ꯉꯥꯃꯤ ꯀꯌꯥꯅ ꯄꯩꯌꯥ ꯆꯦꯞꯁꯤ ꯂꯣꯡ ꯄꯥꯏꯗꯨꯅ ꯍꯤꯔꯨꯕꯥꯛꯇꯛꯇ ꯏꯁꯩ ꯁꯛꯂꯤꯕꯁꯦ ꯏꯐꯝꯗꯗꯤ ꯅꯥꯎꯁꯨꯝꯒꯨꯝꯕꯅꯤ ꯂꯤꯛꯂꯥꯡ ꯑꯩꯒꯤ ꯆꯣꯏꯔꯣꯜ ꯑꯁꯦ ꯇꯥꯏꯕꯪ ꯀꯅꯥꯅ ꯇꯥꯕꯤꯗ꯭ꯔꯕꯁꯨ ꯄꯥꯠ ꯑꯁꯤꯒꯤ ꯂꯩꯔꯦꯝꯕꯤ ꯏꯃꯥ ꯃꯥꯅꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯇꯥꯕꯤꯈꯤ ꯉꯁꯤꯁꯨ ꯇꯥꯔꯤ ꯏꯕꯨꯡ ꯆꯣꯏꯔꯣꯜ ꯅꯠꯇꯦ ꯊꯃꯣꯏ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥ ꯂꯣꯏꯕꯤꯁꯤꯡꯗ ꯁꯥꯛꯄ ꯂꯥꯃꯩꯒꯤ ꯃꯩꯔꯤꯗꯤ ꯈꯝꯕꯤ ꯃꯩꯔꯤ ꯎꯗ꯭ꯔꯕꯁꯨ ꯁꯦꯟꯕꯤ ꯇꯥꯡꯒꯣꯏ ꯃꯍꯥꯛꯅ ꯂꯥꯃꯩ ꯁꯥꯛꯂꯤ ꯃꯇꯥꯛꯏ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏ ꯂꯀꯥꯅꯨꯡꯗ ꯁꯥꯛꯄ ꯄꯥꯝꯃꯨꯕ ꯅꯨꯡꯁꯤ ꯃꯩꯁꯥꯛꯇꯤ ꯇꯥꯝꯕ ꯑꯣꯏꯕ ꯀꯅꯥꯅ ꯀꯔꯝꯅꯗꯤ ꯈꯪꯕꯤꯅꯤ ꯏꯕꯨꯡ ꯃꯁꯤꯁꯨ ꯆꯣꯏꯔꯣꯜꯅꯤꯀꯣ ꯄꯥꯠ ꯑꯁꯤꯒꯤ ꯂꯩꯔꯦꯝꯕꯤ ꯃꯐꯝꯗ ꯇꯝꯖꯕꯅꯤ ꯄꯥꯎꯁꯥꯖꯕꯅꯤ ꯂꯝꯂꯥꯟꯕꯤ ꯑꯣꯏꯕꯅ ꯄꯥꯎꯈꯨꯝꯗ ꯄꯤꯕꯤꯔꯛꯀꯅꯤ ꯊꯥꯖꯗꯦ ꯊꯃꯣꯏꯁꯤꯅ ꯑꯩꯅ ꯆꯣꯏꯔꯣꯜ ꯂꯣꯟꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯅꯪꯁꯨ ꯆꯣꯏꯔꯣꯜ ꯂꯣꯟꯕ ꯍꯩꯕ꯭ꯔꯥ ꯂꯤꯛꯂꯥ ꯍꯩ ꯆꯣꯏꯔꯣꯜꯗ ꯅꯠꯇꯦꯗ ꯏꯕꯨꯡ ꯁꯩꯊꯥꯕꯁꯨ ꯍꯩꯌꯦ ꯑꯩꯗꯤ ꯑꯗꯨꯗꯤ ꯇꯝꯃꯨꯅꯦ ꯇꯥꯁꯤ ꯅꯪꯒꯤ ꯆꯣꯏꯔꯣꯜꯒꯤ ꯍꯧꯔꯛꯐꯝ ꯋꯥꯔꯤꯗꯣ ꯏꯕꯨꯡ ꯅꯨꯡꯁꯤ ꯅꯠꯇ ꯅꯨꯡꯁꯤ ꯁꯥ ꯃꯔꯨꯞ ꯅꯠꯇ ꯃꯔꯨꯞ ꯁꯥ ꯊꯥꯖꯍꯩꯕꯤ ꯊꯃꯣꯏ ꯄꯤꯊꯣꯛꯂꯣꯏ ꯅꯨꯡꯁꯤꯒꯤ ꯈꯟꯕ ꯃꯐꯝꯗ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯊꯥꯖꯍꯩꯕ ꯊꯃꯣꯏꯗ ꯄꯤꯕꯤꯈꯤ ꯆꯩꯅ ꯀꯜꯂꯛꯄꯁꯨ ꯄꯣꯛꯂꯣꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔ ꯀꯅꯥꯒꯤ ꯃꯀꯥꯗ ꯌꯦꯠꯄꯗꯤ ꯉꯝꯖꯔꯣꯏ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯅ ꯅꯨꯡꯁꯤꯕ ꯈꯨꯜ ꯊꯥꯗꯣꯛꯂꯝ ꯃꯐꯝ ꯑꯁꯤꯗ ꯈꯣꯡꯂꯝ ꯊꯥꯡꯂꯛꯈꯤ ꯇꯥꯕ ꯉꯝꯂꯣꯏ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯜꯒꯤ ꯂꯥꯡꯖꯦꯟ ꯃꯈꯣꯜ ꯃꯤꯀꯞ ꯃꯤꯔꯥꯎꯈꯨꯜꯒꯨꯝꯂꯅꯤ ꯏꯐꯝꯗꯗꯤ ꯑꯗꯨꯕꯨ ꯃꯔꯥꯜꯅꯤ ꯍꯥꯏꯔꯁꯨ ꯁꯤꯖꯤꯜꯂꯣꯏ ꯄꯥꯡꯗꯕꯒꯤ ꯃꯇꯧꯒꯨꯝ ꯏꯔꯥꯜꯅꯤ ꯍꯥꯏꯔꯁꯨ ꯀꯔꯤꯅ ꯏꯔꯥꯜ ꯑꯣꯏꯈꯤꯕ ꯈꯟꯕꯗ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯊꯔꯨ ꯌꯥꯗ꯭ꯔꯕ ꯃꯤꯠꯁꯅꯥꯅꯤ ꯂꯥꯏꯕꯛꯇ ꯅꯣꯡꯗꯝ ꯃꯃꯥꯅ ꯇꯝꯂꯝꯕꯅꯤ ꯈꯟꯗꯣꯛꯅ ꯀꯨꯝꯍꯩ ꯌꯥꯎꯔꯤꯕꯤ ꯄꯨꯟꯁꯤꯅꯤ ꯂꯤꯛꯂꯥꯡ ꯍꯧꯈꯤꯕ ꯀꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯩꯅ ꯅꯐꯝꯗ ꯋꯥ ꯑꯃꯇꯗꯤ ꯍꯥꯏꯖꯒꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯀꯥꯎꯊꯣꯛꯂꯣ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯅꯪꯂꯤꯕꯗꯣ ꯅꯨꯡꯁꯤ ꯃꯩꯁꯥ ꯃꯤꯁꯛ ꯑꯣꯟꯅꯕꯒꯤ ꯑꯣꯏꯔꯝꯂꯦ ꯈꯟꯗꯣꯛꯂꯒꯦ ꯑꯩꯁꯨ ꯑꯁꯨꯝꯅ ꯍꯦꯛ ꯑꯗꯨꯅ ꯐꯔꯅꯤꯀꯣ ꯏꯕꯨꯡ ꯃꯁꯤꯅ ꯐꯗꯣꯏ ꯃꯥꯜꯂꯦ ꯑꯩꯁꯨ ꯍꯣꯏ ꯁꯤꯅ ꯐꯔꯅꯤ ꯃꯩ ꯆꯥꯛꯄ ꯊꯃꯣꯏ ꯑꯅꯤ ꯂꯥꯏꯖ ꯏꯁꯤꯡ ꯈꯤꯛꯅꯔꯤ ꯄꯥꯠꯁꯤꯒꯤ ꯁꯤꯗꯥꯏꯗ ꯎꯈꯥꯒꯤ ꯎꯔꯨꯝꯗ ꯂꯩꯁꯥ ꯄꯥꯈꯪ ꯀꯌꯥꯒꯤ ꯅꯨꯡꯁꯤ ꯃꯇꯧ ꯌꯦꯡꯂꯒ ꯃꯥꯅꯤ ꯏꯕꯨꯡ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯋꯥꯈꯜ ꯊꯦꯟꯕ ꯀꯅꯥꯃꯅ ꯇꯥꯔꯕꯗꯤ ꯋꯥꯈꯜ ꯁꯨꯡꯇꯥ ꯍꯦꯛ ꯇꯥꯔꯔꯣꯏꯕꯣ ꯇꯥꯔꯣꯏ ꯊꯃꯣꯏ ꯊꯃꯣꯏꯒꯤ ꯄꯦꯟꯅꯕ ꯈꯣꯜꯂꯥꯎꯁꯦ ꯃꯈꯣꯏꯅꯗꯤ ꯈꯜꯂꯣꯏ ꯑꯗꯨ ꯂꯤꯛꯂꯥꯡ ꯍꯅꯨꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯛꯆꯩ ꯏꯆꯜꯒꯨꯝꯕꯤ ꯂꯤꯛꯂꯥꯡꯅ ꯆꯣꯏꯔꯣꯜ ꯉꯥꯡꯕꯁꯤꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯅ ꯕꯨꯡꯗꯤ ꯏꯕꯨꯡ ꯃꯁꯤ ꯑꯣꯏꯕ ꯇꯥꯏ ꯊꯥꯖꯗꯕ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯂꯩꯕ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯁꯝꯕꯨꯗꯤ ꯀꯦꯟꯖꯗ꯭ꯔꯤ ꯑꯩꯁꯦ ꯑꯗꯣ ꯀꯦꯜꯂꯛꯄꯁꯨ ꯌꯥꯏꯌꯦ ꯃꯇꯝ ꯀꯨꯏꯁꯤꯟꯈ꯭ꯔꯕꯗꯤ ꯀꯅꯥꯅ ꯈꯪꯕ ꯇꯝꯕ ꯉꯝꯕꯅꯣꯗ ꯑꯗꯨꯗꯤ ꯂꯤꯛꯂꯥꯡ ꯁꯝ ꯀꯦꯟꯗ꯭ꯔꯤꯉꯩ ꯊꯃꯣꯏ ꯁꯝꯖꯤꯟꯍꯧꯕꯅ ꯐꯅꯤ ꯈꯜꯂꯤꯀꯣ ꯅꯨꯄꯥ ꯑꯩꯅ ꯁꯝ ꯈꯖꯤꯛ ꯀꯦꯟꯕꯗ ꯑꯁꯨꯛ ꯅꯣꯛꯅꯕꯤꯔꯦ ꯄꯥꯈꯪ ꯍꯅꯨ ꯐꯥꯎ ꯍꯥꯏꯕꯤꯔꯦ ꯏꯆꯜꯅ ꯑꯃꯨꯛ ꯁꯝ ꯀꯦꯜꯂꯕꯗꯤ ꯂꯩꯁꯥꯕꯤ ꯍꯅꯨꯕꯤ ꯍꯥꯏꯔꯅꯦꯕ ꯑꯗꯨꯗꯤ ꯏꯕꯨꯡꯁꯨ
ꯃꯤꯅ ꯄꯥꯈꯪ ꯍꯅꯨꯕ ꯍꯥꯏꯅꯗꯅꯕ ꯑꯣꯏꯒꯤ ꯂꯝꯗꯥꯡꯗꯣ ꯁꯠ ꯊꯤꯖꯤꯜꯂꯁꯤꯗꯅ ꯄꯥꯈꯪ ꯍꯅꯨꯕꯒꯤ ꯅꯨꯄꯤꯗꯣ ꯂꯩꯇꯕ ꯂꯤꯛꯂꯥꯡ ꯅꯕꯨꯡꯁꯦ ꯌꯥꯝ ꯂꯨꯔꯤ ꯇꯧꯔꯤꯁꯦ ꯂꯨꯍꯣꯡꯕꯁꯤꯕꯨ ꯏꯇꯣꯝꯇ ꯍꯣꯡꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯥꯂꯣꯏꯗꯣ ꯁꯠ ꯊꯤꯍꯧꯔꯁꯤ ꯏꯕꯨꯡ ꯁꯠꯇꯨꯗꯅꯤ ꯂꯤꯛꯂꯥꯡ ꯆꯍꯤ 3 ꯍꯧꯈ꯭ꯔꯤꯁꯤ ꯑꯁ ꯑꯩ ꯀꯣꯛ ꯑꯁꯤ ꯁꯥꯔꯤꯗ ꯃꯁꯤꯗꯅꯤ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯁꯛꯃꯪ ꯇꯧꯕ ꯉꯝꯂꯛꯇ꯭ꯔꯤꯁꯤ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯕꯨꯡ ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ ꯄꯦꯅꯥꯕꯨꯛ ꯂꯥꯏ ꯂꯤꯛꯂꯥꯡ ꯄꯦꯅꯥꯗꯣ ꯈꯣꯡꯕ ꯍꯩꯇ꯭ꯔꯕꯗꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯧꯕꯅꯤꯀꯣ ꯑꯁꯨꯝꯅ ꯂꯤꯛꯂꯥꯡ ꯑꯃꯗꯤ ꯁꯛꯍꯦꯟ ꯁꯅꯥꯅ ꯅꯨꯡꯉꯥꯏꯔ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯅꯣꯛꯂꯤꯕꯁꯤ ꯎꯔꯒ ꯇꯣꯟꯗꯣꯟꯕꯅ ꯍꯥꯏ ꯑꯅꯤꯁꯤ ꯌꯦꯡꯅꯤꯊꯣ ꯑꯩꯈꯣꯏꯗꯒꯤ ꯅꯣꯛꯄꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯍꯦꯟꯈ꯭ꯔꯦ ꯀꯝꯗꯧꯔꯤꯖꯥꯠꯅꯣ ꯁꯤꯅ ꯂꯩꯆꯤꯜꯅ ꯋꯥꯈꯜ ꯁꯥꯟꯅꯕ ꯃꯥꯟꯅꯕ ꯍꯥꯏꯗꯣ ꯊꯣꯛꯂꯝꯅꯅꯤ ꯑꯗꯨꯒꯤꯅꯤ ꯇꯧꯗꯣꯟꯗꯣꯟ ꯑꯁ ꯏꯌꯥꯝꯕ ꯁꯛꯍꯦꯟꯗꯤ ꯁꯨꯛ ꯀꯨꯏꯕꯁꯦ ꯂꯤꯛꯂꯥꯡꯇꯕꯨ ꯉꯥꯏꯖꯔꯛꯄ ꯑꯣꯏꯔꯖꯥꯠꯅꯤꯗꯅ ꯑꯣ ꯊꯣꯛꯄꯅꯤꯗꯀꯣ ꯁꯥꯟꯅꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯂꯝꯂꯕꯗꯤ ꯂꯤꯛꯂꯥꯡꯁꯦ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯀꯣꯛ ꯂꯧꯔꯗꯤ ꯏꯌꯥꯝꯕ ꯁꯛꯍꯦꯟ ꯁꯅꯥꯒꯤ ꯃꯁꯝꯁꯦ ꯑꯁꯨꯛ ꯍꯛꯅꯁꯨ ꯀꯦꯜꯂꯝꯂꯣꯏꯗꯕ ꯖꯥꯠꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦ ꯅꯨꯡꯁꯥꯅꯒ ꯁꯥꯔꯛꯄꯗ ꯃꯀꯣꯛꯁꯤꯗ ꯅꯨꯃꯤꯠ 2 ꯊꯣꯛꯏ ꯁꯥꯟꯅꯔꯩꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯀꯥꯟꯅꯔꯣꯏ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯂꯥꯛꯑꯝꯃꯗꯤ ꯑꯔꯦꯝꯕꯗꯅꯦ ꯋꯥ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ ꯋꯥꯈꯜꯁꯨ ꯆꯥꯟꯅꯔꯝꯃꯣꯏ ꯏꯁ ꯑꯗꯨꯅꯕꯨ ꯀꯃꯥꯏꯅ ꯅꯪ ꯌꯥꯝ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯏꯕꯦꯝꯃ ꯍꯣꯏ ꯑꯩꯁꯦ ꯈꯔ ꯈꯪꯒꯜꯂꯤ ꯀꯩꯅꯣꯗꯨꯗꯤ ꯅꯪꯅ ꯈꯪꯉꯤꯁꯦ ꯍꯥꯏꯌꯨꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯒꯦꯕ ꯍꯣ ꯑꯗꯨꯕꯨꯔꯣ ꯂꯤꯛꯂꯥꯡꯒ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯨꯡꯁꯤꯅꯖꯔꯛꯄ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯂꯤꯛꯂꯥꯡꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯗ ꯅꯨꯄꯥꯗꯨꯅꯅꯦ ꯅꯨꯄꯤꯁꯦ ꯆꯤꯜꯍꯥꯎ ꯌꯥꯝ ꯊꯤꯗꯕ ꯑꯎꯕ ꯈꯨꯗꯤꯡ ꯄꯥꯝꯒꯟꯕ ꯑꯗꯨꯗ ꯅꯨꯄꯥ ꯍꯥꯏꯔꯗꯅ ꯅꯣꯏꯒꯤ ꯍꯧꯅꯁꯥ ꯀꯔꯤ ꯋꯥꯔꯤ ꯂꯤꯌꯨ ꯍꯥꯏꯔꯒ ꯂꯥꯟꯖꯗꯕ ꯅꯨꯄꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯀꯣꯏꯖꯗꯕ ꯅꯨꯄꯥ ꯑꯩꯈꯣꯏꯁꯨ ꯕꯗꯅꯥꯃꯨꯕꯤꯁꯤ ꯂꯩꯁꯤꯅ ꯑꯁ ꯇꯨꯃꯤꯟ ꯇꯥꯎꯍꯦ ꯇꯥꯇꯣꯟ ꯍꯣ ꯅꯨꯄꯥ ꯐꯠꯇꯕꯒꯤ ꯍꯧꯅꯁꯥ ꯑꯍꯦꯟꯕ ꯄꯥꯝꯂꯛꯄ ꯑꯗꯨꯗ ꯂꯤꯛꯂꯥꯡꯁꯦ ꯅꯨꯄꯥꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯤꯕ ꯈꯪꯂꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯗꯣ ꯁꯅꯥꯒꯤ ꯐꯧ ꯎꯂꯛꯄꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯂꯨꯍꯣꯡꯕꯒꯤ ꯂꯪꯗ꯭ꯔꯦꯟ ꯃꯈꯣꯜ ꯇꯥꯔꯗꯤ ꯂꯤꯛꯂꯥꯡꯁꯦ ꯃꯊꯃꯣꯏ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯕ ꯂꯥꯛꯂꯤꯕ ꯃꯔꯝꯁꯤ ꯂꯩꯕꯅꯤꯅꯅꯦ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯂꯤꯛꯂꯥꯡꯁꯦ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯥꯛꯑꯝꯃꯗꯤ ꯇꯥ ꯁꯛꯍꯦꯟ ꯁꯅꯥꯒ ꯋꯥꯈꯜ ꯀꯩꯁꯨ ꯆꯥꯟꯅꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯇꯥꯔꯕꯣ ꯑꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯤ ꯃꯇꯝꯗꯨꯗ ꯂꯤꯛꯂꯥꯡꯅ ꯂꯥꯛꯄ ꯑꯣꯏꯔꯝꯃꯗꯤ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯂꯩꯖꯩ ꯀꯥꯏꯅ ꯅꯣꯛꯇꯅ ꯂꯩꯗꯣꯏꯅꯦꯕ ꯂꯤꯛꯂꯥꯡꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯌꯥꯝꯕꯅ ꯑꯗꯨꯝ ꯐꯪꯍꯧꯗ꯭ꯔꯦ ꯇꯣꯛꯑꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯤ ꯇꯥꯇꯣꯟ ꯅꯥꯇꯣꯟ ꯂꯥꯎ ꯅꯨꯡꯗꯝꯕꯒꯤ ꯀꯨꯝꯍꯩꯅꯤ ꯈꯥꯡꯕ ꯀꯜꯂꯒ ꯐꯝꯃꯦꯟ ꯐꯝꯃꯤ ꯃꯄꯨꯅ ꯐꯥꯛꯄ ꯁꯦꯅꯥ ꯇꯞꯄꯤ ꯉꯥꯏꯕ ꯀꯜꯂꯨ ꯃꯇꯝ ꯀꯧꯕꯤ ꯂꯩꯔꯦꯝꯕꯤꯅ ꯋꯥꯌꯦꯜ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯁ ꯁꯥꯟꯅꯔꯦ ꯅꯪꯒꯤ ꯄ꯭ꯔꯃꯥꯟꯗꯣ ꯀꯩꯅꯣꯝ ꯇꯧꯏꯗ ꯇꯧꯅꯤ ꯅꯪꯗꯤ ꯌꯥꯔꯦꯁꯦ ꯊꯝꯕꯥꯜ ꯊꯝꯆꯦꯠꯁꯨ ꯃꯌꯥꯝ ꯍꯦꯛꯂꯤ ꯇꯥ ꯂꯩꯆꯤꯜ ꯏꯇꯥ ꯄꯦꯅꯨ ꯀꯥꯔꯁꯤ ꯂꯥꯛꯑꯣ ꯍꯩꯃꯥ ꯏꯇꯥ ꯄꯦꯅꯨ ꯅꯪꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯔꯤꯗꯨꯕꯣ ꯏꯇꯥ ꯁꯅꯥꯔꯩ ꯂꯣꯏꯕꯤ ꯃꯥꯒꯤ ꯅꯥꯄꯣꯝꯗ ꯑꯌꯤꯡꯕ ꯃꯥꯂꯪꯂꯛꯇ ꯁꯛꯍꯦꯟ ꯁꯅꯥ ꯀꯣꯂꯣꯏꯕ ꯄꯥꯈꯪ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕ ꯃꯥꯅ ꯂꯤꯛꯂꯥꯡ ꯀꯣꯂꯣꯏꯕꯤ ꯅꯨꯖꯥ ꯃꯥꯒꯤ ꯅꯥꯞꯄꯗ ꯅꯨꯡꯁꯤ ꯆꯤꯔꯣꯜ ꯇꯧꯕ ꯎꯔꯒ ꯂꯥꯏꯖ ꯀꯨꯝꯂꯕꯤ ꯄꯦꯅꯨ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯊꯣꯠ ꯀꯥꯔꯛꯄꯤ ꯂꯩꯔꯥꯡꯒꯨꯝ ꯌꯦꯅꯤꯡ ꯍꯨꯜꯂꯛꯂꯤ ꯑꯩꯒꯤ ꯃꯥꯟꯖ ꯂꯣꯌꯨꯝꯕ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯂꯩꯆꯤꯜ ꯑꯣꯠ ꯇꯧꯕ ꯀꯧꯕꯧ ꯄꯨꯕꯤꯔꯣꯕ ꯑꯩꯕꯨ ꯅꯌꯨꯝ ꯃꯣꯡꯕ ꯅꯔꯥꯜ ꯌꯥꯏ ꯂꯥꯛꯆꯅꯤꯡꯕꯅ ꯈꯣꯏꯁꯥꯎꯅꯔꯦ ꯊꯃꯣꯏ ꯑꯩꯒꯤ ꯂꯝꯍꯦꯟꯕꯤ ꯂꯩꯆꯤꯜꯅ ꯑꯩꯒꯤ ꯄꯦꯅꯨ ꯅꯪꯁꯨ ꯄꯦꯡ ꯁꯣꯏꯕꯤ ꯌꯥꯝ ꯃꯥꯟꯁꯤꯜꯂꯛꯀꯗꯣꯔꯦꯀꯣ ꯈꯨꯗꯛꯁꯤꯗ ꯑꯏꯕꯤ ꯑꯣꯜꯂꯦ ꯅꯪꯕꯨꯁꯨ ꯑꯣ ꯂꯥꯛꯑꯣ ꯅꯪꯅ ꯁꯦꯟꯁꯤ ꯍꯥꯏꯕꯗꯣ ꯀꯤꯍꯣꯝ ꯆꯥꯕ ꯂꯣꯏꯔꯒ ꯈꯟꯅꯔꯁꯤ ꯂꯥꯛꯑꯣ ꯁꯩꯔꯦꯡꯒꯤ ꯄꯥꯛꯇ ꯇꯥꯎꯔꯤꯉꯩ ꯄꯥꯠꯁꯤ ꯇꯥꯁꯤꯟꯗꯅ ꯏꯔꯥꯛꯅꯕ ꯁꯣꯏꯔꯣꯏꯗ ꯏꯔꯥꯛꯅꯔꯁꯨ ꯏꯄꯥꯛꯁꯤꯗ ꯀꯟꯕꯤꯅꯕ ꯃꯥꯟꯖꯅ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤ ꯇꯥ ꯂꯩꯆꯤꯜ ꯅꯣꯡ ꯑꯣꯜꯂꯨ ꯌꯥꯗꯕꯥꯎ ꯃꯁꯤ ꯉꯁꯤꯅꯦ ꯈꯨꯅꯝꯁꯤꯅ ꯊꯣꯝꯗꯠꯇꯅꯕ ꯁꯣꯏꯔꯣꯀꯣ ꯅꯪ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯀꯌꯥ ꯃꯌꯥꯝ ꯈꯪꯗꯦ ꯀꯤꯍꯣꯝ ꯆꯥꯃꯤꯟꯅꯕꯅꯤꯕꯨ ꯑꯩꯈꯣꯏꯅꯤ ꯑꯣꯏꯅ ꯐꯨꯗꯠꯅꯔ ꯇꯣꯛꯀꯅꯤꯀꯣ ꯑꯁꯨꯝ ꯉꯥꯡꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤꯁꯨ ꯅꯣꯛꯅꯣꯛꯇꯨꯅ ꯀꯥꯔꯛꯂꯝꯃꯤ ꯇꯣꯟꯗꯣꯟꯕ ꯇꯍꯥ ꯁꯛꯍꯦꯟ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯌꯥꯝꯕ ꯁꯝ ꯈꯖꯤꯛ ꯌꯥꯎꯔꯤꯉꯩ ꯂꯨꯍꯣꯡꯍꯧꯔꯁꯤ ꯅꯥꯔꯦꯡꯒꯁꯤꯡꯗꯤ ꯂꯣꯏ ꯂꯨꯍꯣꯡꯅꯈ꯭ꯔꯦ ꯅꯪꯍꯧꯔꯣꯏ ꯂꯤꯛꯂꯥꯡꯅ ꯇꯥ ꯇꯣꯟꯗꯣꯟ ꯁꯝ ꯌꯥꯎꯗ꯭ꯔꯁꯨ ꯂꯨꯍꯣꯡꯕ ꯑꯗꯨꯝ ꯌꯥꯏ ꯀꯩꯅꯣ
Isa likla nang nadi angang na khangzadriba. Ho luhongba numitubudi koyet yettoinina samyaudabse uraroi phare. Ado chakauba numitudi koyet yetpa yadabnina pharak yam tadoinebi. Laisilna khangni aikoidi prap hongaurarisi. Hausi hongongdraba toy. Luhongba laoi ngamoiba. Aikoi pakhang hanubagi mingsil chachenga paiba ngamoi. Aduni itaw laisil krasayu yambase. Saghen sanana. O nungsiba inausingna phai khanbado honabiru. Iyamaga tanabiro. Matangsidi tanai tumi leizarage. Ahal loirabanina ai khara lemtoklagi nausa. Lemtokpuna sumnani khali. Hoi hoi. Ahal nang lemtok angai khona sinjarage. Sanare liklangi na kongna sangsinduna tumin kana sutadana bahai. Liklang nangbu koinabani tali chamna sumtinagi haidaine. Aduga duhongbugi matang yausi leiramisina kamai taurinoba. Sanare wakhal chanaramle dugini. Thamoy akaibanise samjinakri. Luhonghaudradi yadri. Nataise ahal sumsuman silaklani apangbi. Ha, atudi nang pakhang hanubagi nupi. Haiduna kan hek laropasida mayam pumba sanaraida loini yenglei. Masida penuna wa thaidoktuna hai. As kihomse hayeng sarase haibro. Noi swaida luhongna hauragera. Yam tansilebo. Koirusi fazaba singpa turangi lusi hairaga luhongbugi wa loisinabo lakwa chap manakre. Ho mayam maido kihomdamu onsilase. Laisilna. Oh mani ei kihom lami. Kaino sarage sarsla. Mayam kang matamni kihom saurasi. Pakhang laisabi yum pangadoroba pangadorobi. Mau angang hanuba hanubi kesrina mahau zoi. Haiduna makhoi taruk punna kihom saminaduna nungairaba wari kaya sanaduna loisinki pakhang hanubagi wari. Aduba yengli naitom taraba kanagumbi amanasu makhoibo khali wakhalda matam amada saghen sanana khankibago. Matamna purakpa nongdambagi kumai yengkisi phaklakhigani nangisu nungaiba mikupki sena nongdamba mana.